ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯩꯁꯥꯈꯨꯟꯕꯤ ꯇꯃꯨꯂꯩ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯏꯆꯟꯕꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅꯤ꯫ ꯆꯤꯛꯂꯕ ꯈꯨꯡꯒꯪ ꯑꯃꯒꯤ ꯆꯤꯗꯥꯏꯗ ꯂꯩꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗꯅꯤ꯫ ꯇꯃꯨꯂꯩꯒꯤ ꯃꯃꯥ ꯕꯤꯅꯥꯅ ꯁꯥꯎꯔꯥꯡꯅꯅ, "ꯍꯩ ꯃꯍꯥ ꯁꯤꯒꯩꯖꯟ ꯁꯦꯛꯄꯤ ꯃꯥꯟꯕꯤ! ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ ꯑꯩꯅ ꯍꯧꯒꯠꯂꯣ ꯍꯥꯏꯁꯦ? ꯆꯠꯂꯣꯅꯦꯍꯦ, ꯅꯄꯨꯗꯣ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯝꯃꯅꯤ꯫ ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯝꯈꯤꯒꯦ ꯍꯥꯏꯕꯅꯣꯕ? ꯉꯁꯥꯏ ꯆꯥꯛ ꯇꯣꯛꯈꯤꯕꯗꯒꯤ ꯇꯨꯝꯕꯗꯨꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ ꯅꯪꯅ ꯇꯨꯝꯗꯨꯅ ꯂꯩꯈꯤꯗꯣꯔꯤꯕꯁꯦ? ꯍꯧꯖꯤꯛ ꯄꯨꯡ 1 ꯇꯥꯗꯧꯔꯦ꯫ ꯁꯤ ꯐꯥꯎꯕ ꯅꯥꯈꯣꯛꯄ ꯃꯈꯩ ꯇꯨꯝꯗꯨꯅ ꯂꯩꯋꯥꯅꯦ." "ꯑꯁ ꯏꯃꯥ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯂꯤꯂꯥ ꯌꯦꯡꯉꯨꯕꯒꯤ ꯍꯜꯂꯛꯄ ꯊꯦꯡꯉꯤ, ꯇꯨꯝꯕꯁꯨ ꯊꯦꯡꯉꯤ, ꯑꯗꯨꯒꯤ ꯇꯨꯝꯁꯤꯠ ꯐꯥꯗꯗꯨꯅ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ? ꯅꯣꯡꯃ ꯈꯛꯇꯪ ꯈꯔ ꯌꯥꯝ ꯇꯨꯝꯕ ꯐꯥꯎ ꯍꯦꯛ ꯄꯥꯅꯤ꯫ ꯀꯔꯤ ꯃꯃꯥꯅꯣ ꯅꯪꯕꯣ?" ꯕꯤꯅꯥ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ, "ꯀꯌꯥꯗ ꯍꯩꯔꯤꯕ ꯃꯆꯤꯟꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ! ꯅꯪꯅꯦ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯍꯩꯕ꯭ꯔꯥꯕꯨꯀꯣ ꯅꯆꯤꯟꯗꯣ ꯐꯣꯠꯆꯤꯜꯂꯒ ꯊꯝꯖꯤꯟꯒꯅꯤꯍꯦ ꯅꯪ꯫ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯍꯧꯒꯠꯍꯧꯀꯣ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯀꯅꯤꯀꯣ." ꯇꯃꯨꯂꯩ ꯁꯥꯎꯔꯥꯡꯅꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯒ, "ꯀꯔꯤꯅꯨꯡꯒꯤ ꯕꯤꯅꯥꯒꯤ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯑꯝꯕꯅꯣ ꯈꯪꯗꯦꯕ, ꯑꯩꯁꯦ ꯏꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯃꯨꯂꯩ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯒ ꯃꯁꯝ ꯑꯐꯥꯕꯗꯨ ꯁꯦꯝꯂꯒ, "ꯀꯗꯥꯏꯅꯣ ꯄꯨꯒꯗꯕꯁꯤꯡꯗꯣ ꯊꯧꯔꯥꯡ ꯁꯠ-ꯁꯠ ꯇꯧꯔꯨ." ꯕꯤꯅꯥ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨ ꯊꯤꯜꯂꯒ, "ꯕꯤꯅꯥ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯝꯕꯒꯤꯅꯦ ꯅꯪ ꯅꯁꯥꯒꯗꯣ ꯁꯤꯠ ꯅꯥꯜꯂꯤꯕꯅꯤ ꯈꯪꯉꯕ? ꯑꯇꯣꯞꯄꯒꯤ ꯃꯆꯥꯒ ꯑꯣꯏꯔꯝꯂꯕꯗꯤ ꯅꯍꯥꯟꯅ ꯅꯅꯝ ꯇꯠꯇꯅ ꯃꯄꯩ ꯗꯥꯛꯐꯝꯒ ꯇꯥꯔꯗꯕꯅꯤ ꯈꯪꯉꯕ ꯅꯪ." ꯇꯃꯨꯂꯩ ꯃꯃꯤꯠꯇꯨ ꯐꯩꯖꯩ ꯌꯦꯡꯂꯒ, "ꯑꯁ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ, ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦꯀꯣ. ꯉꯁꯥꯏꯅ ꯑꯩꯅꯅꯦ ꯌꯣꯝꯁꯤꯟ ꯈꯣꯠꯆꯤꯟꯗꯨꯅ ꯂꯩꯔꯕꯅꯤ, ꯃꯥꯡꯒꯣꯟꯒꯤꯅꯦ ꯐꯤꯗꯥꯗꯨꯗ ꯊꯅꯝꯕꯅꯤ ꯆꯥꯛꯌꯣꯝꯗꯣ. ꯆꯣ ꯁꯥꯏꯀꯜꯗꯔ ꯀꯔꯤꯅꯣ ꯁꯠ ꯊꯤꯟꯗꯣꯛꯎꯔꯣ, ꯑꯗꯨꯒ ꯇꯨꯝꯒꯦꯁꯨ ꯇꯨꯝꯃꯨ." ꯇꯃꯨꯂꯩ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯔꯛꯂꯒ, "ꯏꯁ ꯀꯔꯤ? ꯍꯝꯕꯔ ꯁꯥꯏꯀꯜ ꯑꯄꯠꯄ ꯈꯤꯇꯪ ꯊꯧꯕ ꯍꯧꯕꯒ ꯃꯈꯣꯟꯅꯦꯅ ꯑꯉꯥꯡ ꯑꯁꯤꯕ ꯃꯥꯟꯕꯗꯧꯅ ꯇꯧꯕꯗꯣ? ꯂꯩꯁꯥꯕꯤ ꯑꯩꯅ ꯊꯧꯔꯒ ꯆꯥꯛ ꯊꯤꯟꯕ ꯆꯠꯂꯨꯗꯣꯔꯤꯕ? ꯍꯔꯦ ꯕꯤꯅꯥ ꯍꯥꯏꯕꯤ ꯂꯋꯥꯏ ꯅꯨꯄꯤ, ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯏꯖꯠ ꯇꯥꯕ ꯊꯕꯛ ꯉꯥꯛꯇ." ꯕꯤꯅꯥ ꯃꯊꯕꯥꯛ ꯌꯩꯔꯒ ꯇꯃꯨꯂꯩꯒꯤ ꯃꯀꯣꯛꯇ ꯏꯜꯂꯒ, "ꯃꯆꯤꯟꯁꯦ ꯀꯌꯥꯗ ꯐꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ! ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯃꯥ ꯑꯩꯉꯣꯟꯗꯕꯨ ꯑꯁꯨꯃꯥꯏꯅ ꯉꯥꯡꯕ ꯉꯝꯃꯤꯅꯦ? ꯍꯣ ꯅꯪꯗꯤꯅꯦ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕꯅꯤꯅ ꯏꯖꯠ ꯌꯥꯝ ꯂꯩꯔꯝꯒꯅꯤ. ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯤꯅ ꯏꯖꯠ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅꯅꯦ ꯑꯔꯩ ꯑꯔꯩꯕ ꯁꯦꯠꯄ ꯆꯥꯕ ꯇꯧꯕ. ꯃꯁꯤꯅꯅꯦ ꯏꯃꯥꯏꯁꯦ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯄꯨꯊꯣꯛꯆꯕ ꯉꯝꯃꯦ ꯍꯥꯏꯖꯔꯤꯕ, ꯀꯝꯗꯧꯁꯤꯒꯦ?" ꯇꯃꯨꯂꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯕꯤꯅꯥꯒꯤ ꯃꯃꯥꯏꯗ ꯁꯤꯛꯂꯒ, "ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯉꯥꯏꯍꯥꯛ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ? ꯅꯆꯥ ꯑꯩꯕꯨ ꯏꯃꯥꯅ ꯊꯥꯕꯨꯝ 10 ꯆꯦꯠꯅ ꯅꯥꯎꯀꯣꯜꯂꯒ ꯄꯣꯛꯄꯤꯔꯛꯄ ꯅꯠꯇ꯭ꯔꯣ? ꯑꯁꯨꯛ ꯋꯥꯅ ꯄꯣꯛꯄꯤꯔꯒ ꯏꯃꯥꯒꯤ ꯄꯣꯛꯄꯤꯃꯟ ꯃꯁꯛ ꯈꯪꯗꯕꯤ ꯇꯥꯍꯜꯂꯅꯨ ꯀꯩꯗꯧꯔꯒꯦ? ꯂꯃꯟ ꯁꯣꯏꯗꯅ ꯁꯦꯡꯉꯛꯈꯤꯅꯤ ꯏꯃꯥꯒꯤ." ꯕꯤꯅꯥ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ, "ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗꯀꯣ ꯁꯥꯍꯤꯇ꯭ꯌꯒꯗꯤ, ꯀꯗꯥꯏꯗꯒꯤꯕꯨ ꯇꯝꯂꯛꯄꯅꯣ ꯈꯪꯗꯦ. ꯃꯤꯕꯨ ꯊꯦꯝ ꯈꯣꯠ ꯇꯧꯕꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ. ꯏꯕꯦꯝꯃ ꯅꯪꯅꯦ ꯌꯥꯔꯦ ꯆꯠꯂꯣ, ꯊꯦꯡꯈꯤꯕꯅ ꯍꯥꯜꯂꯅꯤ. ꯅꯄꯨꯗꯣ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯝꯒꯅꯤꯕ, ꯏꯁꯧꯕꯨ ꯂꯥꯡꯕ ꯍꯧꯔꯝꯃꯅꯤ." ꯇꯃꯨꯂꯩ ꯕꯤꯅꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯄꯥꯟꯗ ꯂꯩꯕ ꯆꯥꯛꯌꯣꯝ ꯑꯗꯨ ꯄꯥꯏꯔꯒ ꯏꯁꯩ ꯃꯆꯥ ꯑꯃ ꯉꯪꯂꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯔꯥꯖꯅ, "ꯑꯦ ꯇꯃꯨꯂꯩ, ꯅꯪꯗꯤ ꯀꯥꯏ ꯆꯠꯇꯣꯏꯕ?" "ꯗꯥ ꯔꯥꯖ, ꯑꯩꯗꯣ ꯑꯩꯈꯣꯏ ꯄꯨꯄꯨꯒꯤ ꯆꯥꯛꯌꯣꯝ ꯊꯤꯜꯂꯨꯒꯦꯅ ꯊꯣꯔꯛꯏꯅꯤ, ꯀꯩꯗꯧꯔꯒꯦ?" ꯔꯥꯖꯅ ꯇꯃꯨꯂꯩꯒꯤ ꯃꯅꯥꯛꯇ ꯐꯠ ꯆꯪꯁꯤꯜꯂꯛꯂꯒ, "ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯇꯪ ꯍꯥꯏꯁꯤꯔꯥꯅ ꯈꯜꯂꯤꯕꯅꯤ, ꯑꯗꯣ ꯏꯀꯥꯏꯗꯅ ꯂꯩꯔꯦꯅꯦ ꯅꯪꯕꯣ." "ꯀꯩꯅꯣꯅꯦ ꯃꯥꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯑꯄꯥꯝ ꯅꯨꯡꯁꯤꯒ ꯄꯣꯛꯏ ꯖꯥꯠꯂꯥ? ꯃꯁꯛꯅ ꯏꯐ ꯐꯖꯈꯩ, ꯑꯁ ꯑꯩꯕꯨ ꯏꯀꯥꯏꯔꯛꯑꯦꯗ ꯇꯧꯔꯤꯁꯦ." ꯔꯥꯖ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ, "ꯀꯩꯅꯣ ꯀꯩꯗꯧꯔꯕꯅꯣ, ꯇꯥꯗ꯭ꯔꯕꯣ?" ꯇꯃꯨꯂꯩ ꯈꯪꯍꯥꯏ ꯈꯪꯖꯤꯟꯗ, "ꯌꯥꯏꯌꯦ ꯑꯗꯨꯝ." "ꯀꯩꯅꯣ ꯌꯥꯔꯤꯕꯣ? ꯀꯩꯅꯣ ꯑꯗꯨꯝ ꯍꯥꯏꯕꯣ, ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦꯕꯣ." "ꯑꯩꯅ ꯍꯥꯏꯗꯤ ꯗꯥ ꯔꯥꯖꯅ ꯍꯥꯏꯔꯛꯇꯣꯏꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯍꯥꯏꯕ." "ꯏꯁ ꯍꯥꯏꯗ꯭ꯔꯃꯛꯁꯨ ꯍꯦꯛꯇ ꯂꯣꯏꯅ ꯈꯪꯕꯒꯤ ꯃꯑꯣꯡꯅꯤꯅꯦ, ꯀꯣꯛ ꯌꯥꯝ ꯂꯤꯡꯕꯩ ꯃꯑꯣꯡꯅꯦꯕ."
ꯀꯣꯛ ꯈꯔ ꯂꯤꯡꯉꯦ ꯍꯥꯏꯇꯥꯔꯦ. ꯐꯔꯦꯁꯦ, ꯅꯪꯅ ꯈꯜꯂꯤꯗꯨꯒ ꯑꯩꯅ ꯈꯜꯂꯤꯁꯤꯒ ꯃꯥꯟꯅꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ. ꯇꯥꯃꯨꯂꯩ ꯋꯥꯗꯤ ꯉꯥꯡꯗ ꯃꯃꯥꯏ ꯉꯥꯡꯂꯞ ꯇꯧꯅ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯃꯤ. ꯔꯥꯖ ꯏꯀꯥꯏꯔꯞ ꯇꯧꯅ. ꯅꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯤ ꯅꯆꯦ ꯊꯣꯛꯑꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯊꯥꯖ ꯀꯧꯕꯤ ꯑꯃ ꯅꯍꯥꯟ ꯁꯤꯡꯖꯨ ꯆꯥꯐꯝꯗ ꯄꯨꯔꯛꯄ ꯅꯨꯄꯤꯗꯣ ꯑꯗꯨꯗꯣ ꯑꯩꯅ ꯅꯨꯡꯁꯤ ꯄꯥꯝꯃꯦꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ. ꯇꯥꯃꯨꯂꯩꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯇꯥꯔꯝꯕꯗꯒꯤ ꯁꯥꯎꯔꯥꯡꯅꯅ ꯅꯣꯡꯈꯠꯂꯛꯂꯒ ꯔꯥꯖꯄꯨ ꯈꯪꯏꯟ ꯏꯜꯂꯒ ꯍꯦꯔꯥ ꯆꯠꯊꯣꯛꯑꯣꯗ ꯑꯩꯕꯨ ꯃꯇꯝ ꯃꯥꯡꯍꯟꯕ. ꯄꯨꯄꯨꯒꯗꯣ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯝꯃꯅꯤ. ꯑꯩꯕꯨ ꯅꯣꯏꯒꯤ ꯅꯨꯡꯁꯤ ꯄꯥꯎꯖꯦꯜ ꯑꯣꯏꯅꯅꯕ ꯈꯜꯂꯨꯔꯕ꯭ꯔꯥ? ꯗꯥꯔꯥꯁꯅ ꯄꯥꯝꯃꯒꯅ ꯃꯁꯥꯗ ꯑꯣꯏꯅ ꯐꯣꯡꯗꯣꯛꯎꯔꯣ. ꯅꯊꯧꯅꯥ ꯌꯥꯎꯗ꯭ꯔꯒ ꯃꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯗꯒ ꯅꯨꯡꯁꯤ ꯍꯥꯏꯌꯨ ꯀꯥꯏꯅ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯥꯃꯨꯂꯩ ꯈꯣꯡꯊꯥꯡ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯔꯥꯖ ꯉꯛꯅ ꯆꯠꯈ꯭ꯔꯤꯕ ꯇꯥꯃꯨꯂꯩꯗ ꯌꯦꯡꯗꯨꯅ ꯃꯇꯥ ꯑꯃꯅꯤꯅꯦ ꯃꯥꯏ ꯃꯑꯣꯡꯁꯦ. ꯍꯧꯖꯤꯛꯇ ꯍꯔꯥꯎ ꯍꯔꯥꯎ ꯇꯥꯔꯒ ꯂꯩꯔꯝꯃꯒ ꯐꯠ ꯂꯥꯎꯅ ꯑꯣꯟꯈꯠꯂꯒ ꯁꯧꯖꯤꯜꯂꯛꯑꯦ ꯋꯥꯅꯤ. ꯃꯀꯣꯛ ꯈꯔ ꯆꯥꯛꯄ ꯖꯥꯠꯂꯥ? ꯁꯣꯝꯗ ꯇꯥꯃꯨꯂꯩ ꯏꯁꯧ ꯂꯥꯡꯂꯒ ꯂꯥꯛꯄꯅ ꯂꯧꯕꯨꯛ ꯌꯧꯔꯝꯗꯥꯏꯗ ꯂꯩꯕ ꯂꯝꯍꯥꯡ ꯑꯣꯏꯔꯞ ꯇꯧꯕ ꯃꯐꯝꯗ ꯆꯞ ꯂꯦꯞꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯃꯀꯣꯛ ꯑꯗꯨꯗ ꯊꯥꯖꯤꯟꯖꯔꯒ ꯑꯁ ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯔꯦꯗꯅ. ꯑꯩꯅ ꯁꯣꯝꯗ ꯆꯠꯊꯣꯛꯏꯀꯥꯟꯁꯤꯗ ꯃꯥꯒꯤ ꯊꯣꯏꯅꯨ ꯍꯥꯏꯕꯤꯗꯣ ꯂꯥꯛꯑꯗꯤ ꯐꯖꯅꯤꯁꯦ. ꯃꯥꯒꯤ ꯐꯅꯦꯛ ꯑꯃꯇꯪ ꯋꯥꯏꯔꯨꯕ꯭ꯔꯥꯕꯨ ꯏꯁ ꯌꯥꯝ ꯑꯇꯥꯡꯕ ꯐꯤꯔꯣꯜꯒꯤ ꯃꯑꯣꯡꯗꯒ ꯉꯥꯡꯉꯗꯅ. ꯑꯩꯅ ꯐꯅꯦꯛ ꯃꯆꯨꯗꯣ ꯄꯥꯝꯃꯟꯕꯒꯤ ꯋꯥꯏꯔꯒ ꯑꯩꯕꯨ ꯐꯤꯔꯣꯜ ꯌꯥꯝꯅ ꯂꯩꯖꯗꯕꯒꯤ ꯃꯑꯣꯡꯗ. ꯑꯩ ꯂꯥꯏꯔꯖꯔꯁꯨ ꯏꯁꯥꯅ ꯁꯦꯜ ꯇꯥꯟꯖꯩ. ꯏꯁꯥꯒꯤ ꯐꯤꯔꯣꯜ ꯂꯩꯖꯩ. ꯃꯥꯗꯧꯅ ꯏꯅꯥꯛ ꯈꯨꯜꯂꯒ ꯃꯃꯥ ꯃꯄꯥꯗꯒꯤ ꯅꯤꯔꯒ ꯆꯥꯕ ꯅꯠꯇꯦꯕ. ꯑꯁꯤ ꯍꯥꯏꯔꯒ ꯍꯟꯅ ꯊꯨꯅ ꯌꯦꯡꯗ ꯆꯠꯄ ꯍꯧꯏ. ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯑꯀꯨꯠꯄ ꯃꯐꯝ ꯑꯃꯗ ꯈꯨꯗꯤ ꯊꯤꯖꯟꯕꯗꯒꯤ ꯎꯄ꯭ꯔꯥꯛꯅꯅ ꯇꯨꯁꯤꯜꯂꯝꯃꯤ. ꯇꯥꯃꯨꯂꯩ ꯁꯨꯛꯇꯣꯛꯂꯒ ꯑꯌꯣ ꯁꯤꯔꯦꯗ ꯃꯤꯅꯥꯏ. ꯅꯠꯇꯦ ꯀꯔꯝꯕ ꯑꯣꯛꯇꯕ ꯃꯤꯅꯅꯣꯕ ꯂꯝꯕꯤꯁꯤꯗ ꯑꯀꯨꯠꯄ ꯍꯨꯠꯂꯒ ꯊꯅꯝꯃꯤꯁꯦ. ꯃꯕꯨꯛꯇ ꯁꯧꯒꯠꯂꯒ ꯌꯦꯛꯊꯕ ꯑꯣꯏꯔꯁꯅꯣꯕ. ꯍꯩꯃꯥ ꯆꯥꯛꯇꯤ ꯀꯗꯥꯏ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯡꯃꯥꯡ ꯌꯦꯡꯉꯤ. ꯂꯥꯏꯕꯛ ꯐꯕꯅ ꯆꯥꯛꯌꯨꯝ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗ꯭ꯔꯦ. ꯑꯁꯨꯝꯅ ꯆꯥꯛꯌꯨꯝ ꯑꯗꯨ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯕꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯔꯛꯇꯨꯅ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯄ ꯃꯈꯩ ꯌꯦꯡꯂꯒ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯐꯠ ꯆꯪꯁꯤꯜꯂꯒ ꯇꯥꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯌꯦꯡꯉꯤ. ꯇꯥꯃꯨꯂꯩ ꯉꯛꯅ ꯀꯩꯅꯣ ꯁꯤꯗꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯥꯛꯇꯣꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯕ ꯊꯦꯡꯅꯔꯝꯃꯤ. ꯇꯥꯃꯨꯂꯩ ꯃꯌꯥ ꯀꯥꯔꯒ ꯑꯦ ꯁꯤꯗꯤ ꯁꯦꯜ ꯉꯥꯛꯇꯅꯤꯅ ꯀꯔꯝꯕ ꯑꯉꯥꯎꯕ ꯑꯉꯥꯎꯕꯤꯅꯅꯣ ꯁꯦꯜꯕꯨ ꯆꯦꯛꯁꯤꯟꯅ ꯄꯨꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯂꯝꯕꯤꯁꯤꯗ ꯍꯨꯟꯗꯣꯛꯑꯝꯃꯤꯁꯤꯕꯣ? ꯍꯥꯏꯁ ꯅꯠꯇ꯭ꯔꯒꯅ ꯁꯤꯕꯨ ꯀꯔꯤ ꯀꯔꯤ ꯑꯋꯥ ꯑꯅꯥꯒ ꯊꯪꯗꯔꯒ ꯁꯦꯜ ꯂꯪꯅꯕꯤ ꯀꯥꯏꯗꯣ ꯑꯣꯏꯔꯖꯥꯠꯂꯥ? ꯑꯣꯏꯔꯣꯏꯗ ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯜꯁꯤꯕꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯒꯦꯠ ꯑꯀꯣꯏꯕꯗ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ. ꯀꯅꯥꯝꯇꯕꯨ ꯎꯗꯦꯅꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯌꯣꯝ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯑꯈꯨꯟꯕ ꯁꯦꯜ ꯌꯥꯎꯕ ꯈꯥꯎ ꯃꯆꯥ ꯑꯗꯨ ꯃꯕꯨꯛꯇ ꯌꯦꯞꯁꯤꯜꯂꯤ. ꯑꯗꯨꯒ ꯂꯧꯕꯨꯛ ꯇꯝꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯄ ꯍꯧꯏ. ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯈꯪꯍꯧꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯌꯥꯕ꯭ꯔꯣ? ꯇꯥꯃꯨꯂꯩ ꯀꯅꯥꯅꯣ ꯈꯪꯅ ꯑꯣꯟꯊꯣꯔꯛꯄꯅꯤ. ꯃꯥꯡꯗ ꯂꯦꯞꯂꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯉꯛꯂꯞ ꯇꯧꯅ ꯌꯦꯡꯗꯨꯅ ꯃꯊꯃꯣꯏꯗ ꯁꯣꯜꯂꯤ. ꯀꯔꯤ ꯈꯨꯐꯖꯅꯣ! ꯃꯑꯣꯡ ꯌꯥꯝ ꯇꯥꯏ ꯋꯥꯅꯤ ꯁꯤꯗꯤ. ꯁ꯭ꯋꯥꯏ ꯃꯆꯥꯕꯨ ꯃꯥꯟꯗꯦꯅꯦ. ꯈꯔ ꯆꯥꯎꯈꯠꯄ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥꯒ ꯑꯣꯏꯔꯝꯅꯤ. ꯁꯛꯍꯦꯟꯕꯅ ꯈꯣꯟꯖꯦꯜ ꯋꯥꯡꯂꯞꯅ ꯁꯣꯝꯕꯨꯅꯤ ꯀꯧꯖꯔꯤꯁꯦ. ꯇꯥꯃꯨꯂꯩ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯥꯅꯤ ꯏꯕꯨꯡ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯑꯩꯁꯦ ꯁ꯭ꯋꯥꯏꯗꯒꯤꯁꯨ ꯅꯠꯇꯦ. ꯁꯨꯝ ꯂꯝ ꯌꯦꯡꯅꯤꯡꯗꯅ ꯀꯣꯏꯕ ꯂꯥꯛꯄꯅꯤ. ꯑꯩꯒ ꯑꯩꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕꯤꯕ ꯏꯇꯥꯎ ꯑꯃꯒ ꯂꯥꯛꯄꯅꯤ. ꯃꯐꯝ ꯑꯃꯈꯛ ꯐꯖꯩ ꯍꯥꯏꯗꯨꯅ ꯈꯥꯝꯂꯒ ꯉꯥꯏꯍꯥꯛ ꯌꯦꯡꯂꯨꯕꯗ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯛꯄꯗꯒꯤ ꯃꯥꯏꯀꯩ ꯈꯪꯗꯅ ꯃꯤ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗꯒꯤ ꯂꯥꯛꯃꯤꯟꯅꯕ ꯃꯥꯁꯨ ꯃꯥꯡꯈ꯭ꯔꯦ. ꯑꯩꯁꯨ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯕꯤꯗ ꯆꯦꯜꯂꯛꯄꯗ ꯂꯝꯕꯤꯗ ꯂꯝꯍꯥꯡꯅꯔꯦ. ꯍꯧꯖꯤꯛꯁꯤꯅ ꯆꯠꯂꯤ ꯈꯨꯗꯤꯡ ꯂꯝꯍꯥꯡꯒꯤ ꯂꯝꯍꯥꯡ ꯉꯥꯛꯇ. ꯑꯩ ꯆꯠꯐꯝ ꯈꯪꯗ꯭ꯔꯦ. ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯦ. ꯑꯌꯨꯛꯇꯒꯤ ꯀꯩꯁꯨ ꯆꯥꯔꯛꯇ꯭ꯔꯤ. ꯑꯩꯅ ꯁꯨꯝ ꯋꯥꯈꯜ ꯋꯥꯅ ꯐꯝꯂꯤꯉꯩ ꯅꯪ ꯎꯕꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯄꯅꯤ. ꯀꯩꯅꯣ ꯎꯄꯥꯏ ꯑꯃꯗꯗꯤ ꯇꯧꯕꯤꯌꯨ. ꯑꯩ ꯁꯤꯕ ꯌꯥꯝ ꯄꯥꯝꯃꯨꯏꯌꯦꯕ. ꯇꯥꯃꯨꯂꯩ ꯋꯥꯈꯜꯗ ꯁꯛꯍꯦꯟꯕꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯁꯛꯁꯤꯁꯨ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯁꯤꯁꯨ ꯑꯆꯧ ꯑꯁꯥꯡ ꯃꯆꯥꯗꯤ ꯃꯥꯜꯂꯦ. ꯃꯁꯛꯁꯨ ꯁꯥꯊꯤꯅ ꯅꯩꯔꯤ. ꯑꯗꯨꯒ ꯃꯥꯅ ꯉꯥꯡꯉꯤꯁꯤꯕꯨ ꯑꯁꯦꯡꯕ ꯑꯣꯏꯔꯖꯥꯠꯂꯅꯤ.
ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤꯁꯤ ꯃꯤꯒꯤ ꯑꯋꯥꯏꯕ ꯐꯤꯖꯣꯜ ꯈꯔ ꯁꯦꯠꯆꯤꯜꯂꯒ ꯏꯅꯥꯛ ꯈꯨꯟꯕ ꯁꯥꯕ ꯀꯥꯡꯕꯨꯗꯣ ꯑꯣꯏꯖꯥꯠꯂꯥ ꯁꯛꯍꯦꯟꯕ ꯑꯃꯨꯛꯇꯪ ꯁꯨꯞꯂꯞ ꯇꯧꯅ ꯇꯥꯃꯨꯂꯩꯗ ꯌꯦꯡꯂꯒ ꯑꯩꯗꯤ ꯑꯁꯦꯡꯕꯗꯣ ꯁꯨꯝ ꯆꯤꯡꯅꯕ ꯂꯩꯇꯅ ꯇꯝꯖꯔꯨꯕꯅꯤ ꯁꯣꯝꯅ ꯊꯥꯖꯕꯤꯗ꯭ꯔꯕ ꯃꯥꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯃꯇꯦꯡ ꯄꯥꯡꯉꯔꯣꯏ ꯍꯥꯏꯕꯤꯔꯤꯕ꯭ꯔꯥ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯣꯝꯒꯤ ꯃꯇꯝ ꯈꯔ ꯃꯥꯡꯍꯜꯂꯨꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯛꯍꯦꯟꯕꯗꯣ ꯋꯥꯈꯜ ꯌꯥꯝ ꯋꯥꯅ ꯈꯣꯡꯊꯥꯡ ꯊꯥꯡꯕ ꯍꯧꯏ ꯇꯥꯃꯨꯂꯩ ꯇꯥꯟꯅꯔꯛꯂꯒ ꯃꯃꯥꯡꯗ ꯁꯠ ꯂꯥꯎꯅ ꯂꯦꯞꯁꯤꯜꯂꯤ ꯑꯗꯨꯒ ꯁꯛꯍꯦꯟꯕꯗ ꯃꯨꯟꯅ ꯈꯣꯡꯗꯒꯤ ꯅꯇꯣꯟ ꯐꯥꯎꯕ ꯑꯃꯨꯛꯇꯪ ꯌꯦꯡꯂꯒ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯄꯨꯕ ꯍꯧꯏ ꯁꯛꯍꯦꯟꯕꯅ ꯉꯛꯅ ꯉꯥꯎꯔꯕ꯭ꯔꯣ ꯀꯩꯅꯣ ꯃꯤꯒꯤ ꯈꯨꯗꯥꯡꯁꯤꯕꯨ ꯇꯥꯞ ꯇꯥꯞ ꯈꯛꯇ ꯄꯥꯏꯔꯗꯅ ꯀꯔꯤ ꯂꯩꯁꯥꯕꯤꯅꯣ ꯅꯪꯕꯣ ꯊꯥꯗꯣꯛ ꯃꯤꯅ ꯎꯔꯒ ꯀꯩꯅꯣꯝꯃ ꯈꯜꯂꯅꯤ ꯇꯥꯃꯨꯂꯩ ꯁꯛꯍꯦꯟꯕꯅ ꯍꯥꯏꯕ ꯋꯥꯒ ꯇꯥꯁꯤꯟꯅꯗꯕ ꯃꯈꯩ ꯃꯥꯒꯤ ꯊꯣꯛꯄ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯂꯤ ꯁꯛꯍꯦꯟꯕ ꯃꯆꯤꯟ ꯑꯗꯨ ꯆꯤꯛꯂꯒ ꯍꯦ ꯑꯉꯥꯎꯕꯤ ꯂꯩꯁꯥꯕꯤ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯃꯨꯂꯩ ꯆꯠꯂꯝꯕꯗꯒꯤ ꯐꯠ ꯂꯥꯎꯅ ꯂꯦꯞꯂꯒ ꯁꯥꯎꯔꯥꯡꯅꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯒ ꯑꯣꯏ ꯂꯥꯏꯔꯕ ꯅꯪꯒꯤ ꯅꯇꯧ ꯎꯔꯒ ꯊꯃꯣꯏꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏꯅ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯤꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤ ꯈꯟꯕꯩ ꯋꯥꯅꯤ ꯌꯥꯝꯅꯒ ꯆꯔꯥꯡꯅꯗꯕ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯑꯩ ꯀꯩꯝꯇ ꯄꯥꯡꯉꯔꯣꯏ ꯑꯩꯗꯤ ꯀꯩꯝꯇꯁꯨ ꯍꯥꯏꯖꯕ ꯅꯠꯇꯦ ꯃꯤ ꯄꯥꯈꯪꯒꯤ ꯃꯈꯨꯠꯁꯦ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯆꯤꯡꯈ꯭ꯔꯦ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯃꯤꯍꯨꯟꯒꯁꯦ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯗ꯭ꯔꯗꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯣꯏꯔꯗꯤ ꯌꯥꯏ ꯑꯩ ꯈꯪꯗꯗꯨꯅ ꯇꯧꯕꯅꯦꯕ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯧꯕꯨꯛꯂꯣꯝꯗ ꯆꯠꯄ ꯍꯧꯈꯤꯔꯝꯃꯤ ꯁꯛꯍꯦꯟꯕꯁꯨ ꯁꯨꯝ ꯏꯟꯅꯔꯛꯄ ꯑꯗꯨꯗ ꯃꯊꯃꯣꯏꯗꯗꯤ ꯌꯥꯝꯅ ꯑꯀꯤꯕ ꯑꯃꯗꯤ ꯄꯣꯛꯂꯛꯂꯝꯃꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯔꯒ ꯃꯥꯅ ꯂꯧꯕꯨꯛꯁꯤꯗ ꯄꯨꯁꯤꯜꯂꯛꯏꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯥ ꯀꯔꯤ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯁꯤꯕꯣ ꯀꯤꯖꯕ ꯑꯃ ꯌꯥꯎꯔꯛꯏ ꯃꯤꯍꯥꯠꯄꯤꯒ ꯑꯣꯏꯔꯝꯗꯅꯕ ꯌꯪ ꯌꯪ ꯂꯥꯎꯔꯤꯕ ꯄꯥꯈꯪꯉꯩꯁꯤ ꯉꯁꯤ ꯅꯨꯃꯤꯠꯁꯤꯅ ꯂꯣꯏꯌꯨ ꯍꯥꯏꯅ ꯇꯝꯕ ꯖꯥꯠꯂꯥ ꯍꯦꯔꯥ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯅꯨꯄꯤ ꯃꯥꯅ ꯉꯝꯍꯟ ꯌꯥꯄꯣꯠꯇꯦ ꯑꯣꯏ ꯅꯨꯄꯥ ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯣ ꯑꯧ ꯇꯥꯏ ꯀꯩꯅꯣ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯛꯏꯗꯨꯕꯣ ꯅꯥꯀꯣꯡꯒ ꯄꯪꯉꯦ ꯇꯥꯃꯨꯂꯩ ꯁꯛꯍꯦꯟꯕꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯂꯧꯕꯨꯛ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯁꯥꯕ ꯐꯛꯂꯥꯡ ꯌꯥꯎꯗꯕ ꯁꯪꯇꯞ ꯑꯗꯨꯗ ꯄꯨꯁꯤꯜꯂꯦ ꯇꯥꯃꯨꯂꯩ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯒ ꯅꯦ ꯍꯦꯛꯇ ꯍꯥꯏꯗ ꯁꯛꯍꯦꯟꯕꯁꯨ ꯑꯀꯣꯏꯕꯗ ꯁꯨꯝ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯎꯔꯨꯕ ꯈꯨꯗꯤꯡ ꯏꯪ ꯆꯤꯛꯄꯒꯤ ꯁꯛꯇꯝ ꯀꯌꯥꯗꯨ ꯎꯔꯨꯕꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯝꯃꯤ ꯇꯥꯃꯨꯂꯩ ꯃꯈꯨꯠꯇ ꯄꯥꯏꯕ ꯆꯠꯂꯣꯝ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯍꯥꯡꯗꯣꯛꯂꯒ ꯁꯦ ꯆꯥꯛ ꯂꯥꯝꯃꯤ ꯀꯩꯝ ꯆꯥꯔꯛꯇ꯭ꯔꯤ ꯍꯥꯏꯗꯣ ꯁꯤ ꯆꯥꯔꯣꯁꯦ ꯁꯛꯍꯦꯟꯕ ꯃꯈꯨꯠꯀ ꯍꯥꯝꯕ ꯀꯥꯎꯕ ꯃꯈꯩ ꯆꯥꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯇꯥꯃꯨꯂꯩꯅ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯀꯩꯅꯣ ꯅꯈꯨꯠꯁꯤ ꯐꯥꯎꯗꯤ ꯍꯥꯝꯃꯒ ꯆꯥꯎꯗꯅ ꯅꯪꯁꯨ ꯏꯍꯦ ꯑꯁ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕ ꯍꯦꯟꯃꯟꯈꯤꯕꯅ ꯈꯨꯠ ꯍꯥꯝꯃꯒ ꯀꯥꯎꯔꯦꯗ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯁꯤꯗ ꯍꯦꯛꯇ ꯍꯥꯝꯃꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯇꯥꯃꯨꯂꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯁꯣꯟꯖꯩ ꯃꯁꯤꯗꯨꯝ ꯆꯥꯅꯅꯕꯁꯤꯗ ꯄꯪꯊꯅꯕ ꯍꯤꯗꯥꯛ ꯍꯥꯞꯄꯒ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯅ ꯐꯥꯔꯁꯤꯔ ꯈꯪꯗꯦꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯤꯅ ꯈꯠꯈꯤꯕꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯃꯌꯨꯝ ꯉꯟꯇꯥꯅ ꯄꯥꯟꯅꯈ꯭ꯔꯕꯅꯤꯅ ꯆꯍꯤ 28 ꯈꯛꯇ ꯁꯨꯕꯗ ꯉꯥꯏꯔꯤꯕ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯂꯛꯇ ꯇꯤꯜꯍꯜꯂꯦꯗꯅ ꯑꯗꯩꯗꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯑꯩꯈꯣꯏ ꯕꯤꯅꯥꯗꯨ ꯐꯥꯎ ꯌꯥꯎꯅ ꯅꯌꯨꯝ ꯄꯥꯜꯂꯣ ꯑꯗꯨ ꯑꯗꯥ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯃꯆꯥ 10 ꯄꯣꯛꯅꯈ꯭ꯔꯦ ꯅꯪꯅ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯁꯤꯕꯨ ꯀꯅꯥꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯣꯏꯗꯣꯏꯅꯣꯕ ꯁꯛꯍꯦꯟꯕ ꯃꯈꯅꯥꯎꯗꯣ ꯑꯃꯨꯛꯇꯪ ꯈꯧꯗꯦꯝꯂꯒ ꯈꯨꯠꯁꯨ ꯁꯦꯡꯅ ꯍꯥꯝꯇꯣꯔꯛꯑꯦ ꯂꯨꯛꯁꯦ ꯍꯥꯖꯕ ꯌꯥꯔꯗ꯭ꯔꯥ ꯃꯖꯥꯏꯕꯦꯝꯃ ꯇꯥꯃꯨꯂꯩ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯂꯒ ꯍꯥꯏꯗ꯭ꯔꯃꯛꯁꯨ ꯆꯥꯔꯣ ꯉꯁꯥꯏꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯕꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯁꯅꯥꯍꯜ ꯑꯩꯒꯤ ꯃꯤꯡꯗꯤ ꯁꯅꯥꯍꯜꯕꯨ ꯍꯥꯏꯅ ꯀꯧꯖꯗꯦꯀꯣ ꯁꯛꯍꯦꯟꯕ ꯍꯥꯏꯅ ꯀꯧꯏ ꯑꯩꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯅ ꯊꯣꯟꯕꯤꯔꯝꯃꯤ ꯑꯩꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯒ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯃꯤꯡ ꯐꯥꯎꯕ ꯆꯨꯝꯅ ꯈꯪꯕꯤꯔꯝꯗꯕꯁꯤꯗꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯀꯤꯗꯕ꯭ꯔꯣ ꯇꯥꯃꯨꯂꯩ ꯅꯣꯛꯂꯒ ꯑꯁ ꯃꯁꯛꯁꯤꯒ ꯌꯥꯝ ꯃꯥꯟꯗꯦ ꯋꯥꯅꯤ ꯋꯥ ꯉꯥꯡꯒꯟꯗꯕ ꯃꯤꯒ ꯃꯥꯜꯂꯒ ꯉꯥꯡꯕ ꯁꯛꯄꯗꯅ ꯏꯁꯤꯡ ꯂꯤꯠꯇꯕ ꯃꯤꯗꯥ ꯑꯣꯏꯔꯝꯃꯤꯅꯦ ꯅꯪꯗꯤ ꯁꯛꯍꯦꯟꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯤ ꯍꯥꯏꯕꯁꯤꯕꯨꯗꯤ ꯅꯛꯁꯤꯟꯅꯔꯒꯅ ꯍꯦꯟꯅ ꯋꯥ ꯉꯥꯡꯕ ꯍꯩꯔꯛꯀꯗꯕꯅꯤ ꯑꯗꯣ ꯏꯟꯁꯥꯡ ꯃꯊꯦꯜꯁꯤꯒ ꯃꯣꯔꯣꯛ ꯃꯦꯠꯄꯁꯤꯒ ꯁꯥꯔꯤ
ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ. ꯀꯅꯥꯅ ꯊꯣꯡꯉꯤꯅꯣ ꯁꯤꯕꯣ? ꯅꯪꯅ ꯊꯣꯡꯉꯤꯔꯣ? ꯅꯠꯇꯦꯗ, ꯏꯃꯥꯅ ꯊꯣꯡꯕꯅꯤ. ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅꯅꯦ ꯆꯥꯛ ꯆꯥꯐꯝ ꯗꯨꯀꯥꯟ ꯑꯃꯁꯨ ꯍꯥꯡꯕꯅꯤ. ꯉꯥꯁꯨ ꯆꯥꯕ ꯄꯦꯟꯗ꯭ꯔꯁꯨ ꯑꯗꯨꯝ ꯆꯪꯉꯛꯑꯣ. ꯅꯕꯨꯛ ꯀꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯄꯤꯖꯒꯦ ꯏꯕꯨꯡꯉꯣ. ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯊꯣꯡꯕ ꯊꯥꯛꯄꯒꯤ ꯊꯕꯛꯁꯦ ꯌꯥꯝꯅ ꯍꯩꯔꯛꯑꯦ ꯍꯥꯏꯇꯥꯔꯦ. ꯃꯤꯒꯁꯦ ꯁꯥꯊꯤꯅ ꯈꯠꯅꯕꯁꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯆꯥ ꯂꯣꯜꯂꯒ ꯄꯤꯊꯛꯄꯗꯅꯦ ꯈꯪꯅꯨꯡ ꯅꯨꯡꯁꯤꯅꯦ ꯍꯥꯏꯅꯔꯤꯅꯤ, ꯈꯪꯉꯕ? ꯁꯛꯍꯦꯟꯕ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯍꯨꯛꯅ ꯍꯨꯛꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯤꯁꯤꯅꯗꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯅꯨꯡꯁꯤꯅꯕꯒꯤꯗꯤ ꯁꯥꯎꯅꯕꯒꯤ ꯀꯥꯏꯅꯒꯗꯧꯔꯕꯁꯦ ꯅꯨꯡꯁꯤꯅꯍꯟꯕ ꯉꯝꯕ ꯃꯑꯣꯡꯗ ꯆꯥꯛ ꯊꯣꯡꯂꯒ ꯄꯤꯖꯕ ꯉꯝꯃꯦ ꯍꯥꯏꯕꯒꯨꯝꯕꯅꯤꯅꯦ. ꯌꯥꯏꯅꯦ, ꯅꯣꯏ ꯃꯥꯗꯣ ꯑꯩꯒ ꯑꯝꯇ ꯎꯅꯍꯜꯂꯣ. ꯑꯦ ꯁꯣꯝꯅ ꯄꯥꯝꯗꯤ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅꯗꯤ ꯌꯥꯕꯤꯗꯕ ꯁꯛꯍꯦꯟꯕꯤꯒ ꯂꯩꯕ꯭ꯔꯣ ꯍꯥꯏꯁꯦ? ꯍꯣ, ꯑꯩꯈꯣꯏ ꯀꯀꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯑꯃ ꯂꯨꯝꯃꯤꯉꯩꯗ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯆꯍꯤꯗꯣ ꯍꯦꯟꯇꯣꯔꯛꯑꯕ. ꯃꯥ ꯌꯨꯝ ꯄꯥꯟꯗ꯭ꯔꯒꯗꯤ ꯅꯨꯄꯥ ꯇꯥꯡꯕꯅꯤꯅ ꯏꯃꯨꯡꯒꯤ ꯃꯤꯗꯣ ꯌꯥꯝꯃꯔꯣꯏꯗꯕ. ꯑꯗꯨꯅꯅꯦ ꯃꯥ ꯌꯨꯝ ꯄꯥꯜꯍꯟꯗꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ. ꯋꯥꯔꯤꯒꯗꯤ ꯌꯨꯝꯒꯤ ꯃꯤ ꯌꯥꯝꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯅꯪ ꯑꯣꯏꯅ ꯅꯨꯄꯤ 4-5 ꯑꯣꯏꯅ ꯊꯤꯖꯤꯜꯂꯣꯗꯅ. ꯑꯗꯨꯏꯗꯤ ꯅꯌꯨꯝꯗꯣ ꯄꯤꯛ ꯊꯜꯂꯅꯤ. ꯁꯛꯍꯦꯟꯕ ꯍꯨꯛꯂꯝꯕ ꯆꯥꯛ ꯑꯗꯨ ꯇꯣꯛꯂꯒ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨ ꯐꯥꯎꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯅꯨꯄꯤ ꯐꯥꯎ ꯃꯤꯠꯅ ꯍꯪꯒꯠꯅ ꯌꯦꯡꯕ ꯉꯝꯖꯗꯕ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯑꯃꯠꯇꯁꯨ ꯅꯠꯇꯅ ꯅꯨꯄꯤ 4-5 ꯀꯥꯏꯅ ꯅꯥꯞ ꯆꯥꯗꯕ ꯋꯥ. ꯍꯥꯏꯁꯤꯅꯗꯤ ꯅꯨꯄꯤ ꯑꯃꯠꯇ ꯐꯥꯎꯕ ꯀꯣꯏꯗꯕꯩ ꯃꯑꯣꯡꯅꯤꯅꯦ ꯁꯣꯝꯁꯦ. ꯍꯣꯏ, ꯌꯥꯝ ꯆꯝꯅ ꯅꯥꯏꯇꯣꯝ ꯍꯤꯡꯕ ꯄꯨꯟꯁꯤꯅꯦ ꯍꯥꯏꯇꯥꯔꯦ. ꯄꯛꯇꯕꯅ ꯂꯣꯏꯔꯦꯍꯦ ꯏꯕꯨꯡꯉꯣ. ꯍꯦꯔꯥ, ꯁꯦꯠꯂꯤꯈꯩ ꯄꯛꯆꯕꯅꯤꯗ ꯅꯪꯁꯨ. ꯇꯃꯨꯂꯩ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯑꯁ, ꯐꯝꯕꯗ ꯈ꯭ꯋꯥꯡꯒ ꯅꯥꯔꯄꯣꯠꯅꯤꯗ. ꯁꯛꯍꯦꯟꯕꯁꯨ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯇꯣꯛꯄ ꯂꯣꯏꯔꯦ. ꯊꯥꯒꯠꯆꯔꯤ, ꯁꯣꯝꯅ ꯂꯥꯏꯔꯕ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛꯇ. ꯍꯧꯖꯤꯛꯇꯤ ꯄꯨꯛ ꯊꯜꯂꯕꯅꯤꯅ ꯑꯃꯨꯛ ꯇꯨꯝꯅꯤꯡꯉꯛꯑꯦ. ꯁꯛꯇꯥꯁꯤꯒ. ꯀꯩꯅꯣ, ꯌꯥꯝ ꯊꯤꯔꯕꯣ ꯍꯥꯏꯁꯦ? ꯇꯨꯝꯍꯧꯔꯣ, ꯑꯩꯗꯤ ꯊꯕꯛ ꯈꯔ ꯂꯩꯍꯧꯔꯤ, ꯍꯜꯂꯝꯃꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯍꯧꯏ. ꯁꯛꯍꯦꯟꯕꯁꯨ ꯇꯥꯟꯅꯔꯛꯂꯒ ꯐꯥꯒꯤ ꯇꯧꯕꯅꯤ, ꯇꯨꯝꯅꯤꯡꯗꯤ. ꯑꯩꯕꯨ ꯂꯧꯕꯨꯛꯁꯤꯗ ꯏꯇꯣꯝꯇ ꯍꯨꯟꯇꯣꯛꯑꯝꯃꯒ ꯂꯝꯃꯥꯛꯅꯔꯒ ꯁꯤꯍꯧꯔꯣ ꯍꯥꯏꯔꯣ? ꯑꯗꯨꯗꯤ ꯅꯪꯁꯦ ꯀꯗꯥꯏꯗ ꯊꯤꯟꯕꯤꯔꯝꯃꯣ ꯍꯥꯏꯕꯅꯣ? ꯈꯪꯗꯦ ꯑꯩꯁꯨ. ꯅꯣꯏ ꯁ꯭ꯋꯥꯏꯗ ꯉꯁꯤꯅ ꯂꯥꯛꯄ ꯑꯍꯥꯟꯕꯅꯤ. ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ? ꯈꯔ ꯂꯝꯕꯤ ꯂꯝꯃꯥꯛꯅꯔꯣꯏꯗꯕ ꯃꯤ ꯇꯥꯕ ꯃꯐꯝ ꯑꯃꯗ ꯊꯤꯟꯕꯤꯔꯝꯃꯣ. ꯁꯟ ꯒꯥꯔꯤ ꯌꯥꯝ ꯆꯦꯟꯕꯅꯦ, ꯑꯗꯨꯗ ꯅꯪꯅ ꯆꯠꯅꯤꯡꯉꯤꯕ ꯃꯐꯝꯗꯣ ꯍꯥꯏꯔꯒ ꯑꯗꯨꯝ ꯌꯧꯅꯅꯕ ꯊꯤꯜꯍꯜꯂꯣ. ꯁꯛꯍꯦꯟꯕ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯑꯁ, ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕꯁꯨ ꯁꯦꯜꯁꯨ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ. ꯍꯥꯏꯗꯤ ꯌꯨꯝꯗꯒꯤꯗꯤ ꯄꯨꯖꯔꯛꯄꯅꯦꯕ, ꯑꯗ ꯀꯗꯥꯏꯗ ꯇꯥꯍꯧꯔꯕꯅꯣ ꯈꯪꯗꯦ, ꯌꯥꯎꯔꯝꯗ꯭ꯔꯦ. ꯑꯣ, ꯑꯁ, ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯅ ꯗꯥꯎ ꯐꯠꯇꯕ ꯅꯨꯃꯤꯠ ꯇꯥꯔꯦꯅꯦꯀꯣ. ꯅꯨꯡꯉꯥꯏꯇꯦꯗ, ꯐꯤꯖꯣꯜ ꯁꯦꯠꯂꯤꯗꯨꯒ ꯅꯁꯥ ꯅꯥꯞ ꯅꯥꯞ लाउरिदुगा सेल याउदे काइदुदी मीना चिंथीबा मानगनिको. लाओ लाओ ननाव मचा, नचेनने अस्वाइदा मिरक्ता थादाबिरमगे, इतुंग इनरौ. योनबा फाउदी योनथोकपिरमगनुको. हो, नंगदि नसक्सु नापनिना सेल यामना तादौ माले. सेंजाव पाइबा कनागुंबा अमदा योनथोकेनने ngasaiदगी कनादा सिनसिगेना खल्लिबनि आइगिसे. असुमना वारी साना सानादुना अनिदु लाक्लमी. तमुलैना ngahaksidा ngairamuko, ai yumda haifeta changuge, aduga phatlauna thorake, nanga muk thinbigeba, yaiko. Sakhenba thongalomda mamitu khujilap tawna yenglaga aada leise noyumla. Tamulaiso haipe laithoktuna yenglaga sakhenbada amu onsilaklaga mane yam yengsaluno ikaise, yam thibani lairabani. Sakhenba nofet tawraga ish लाइरबगी वादी अखोइसु यामना लाइरेदा नंगनबु हेना खरे इना खुले अदा आइगी फिजल सिना इना खुनबा मालहनबै वानी. सिगी सिंगसिदी आइगी मरुप सिंजाव पाइबा अमा लैये. मंगोंदगी ngahak वाइगे थबक चतोइनिना हाइजलगा वाइरकपनि. अवाइबाबु मानदेनि, याम हाइनबु सेलिने, अतोपनगा उरदि नंगोंदगी मपुदुना वाइबदो मानख्रेनि. फरे
ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ ꯑꯩ ꯍꯥꯏꯐꯦꯠꯇ ꯆꯪꯉꯨꯈꯤꯒꯦꯀꯣ ꯍꯣꯏ ꯑꯗꯣ ꯌꯥꯝꯅꯗꯤ ꯀꯨꯏꯔꯛꯀꯅꯨ ꯍꯥꯏꯗꯤ ꯃꯤ ꯂꯩꯁꯥꯕꯤ ꯂꯩꯕ ꯏꯃꯨꯡꯒꯤ ꯊꯣꯡꯒꯥꯟ ꯑꯣꯏꯕꯅꯤꯅ ꯁꯨꯝ ꯂꯥꯟꯅ ꯈꯟꯈꯤꯕꯗꯣ ꯑꯩ ꯄꯥꯝꯗꯦꯕ ꯃꯤꯅ ꯎꯔꯒ ꯑꯩꯁꯦ ꯅꯪ ꯂꯨꯝꯕ ꯂꯥꯛꯏꯕꯣꯏ ꯈꯟꯈꯤꯅꯤ ꯇꯃꯨꯂꯩ ꯋꯥꯗꯤ ꯉꯥꯡꯗ ꯃꯃꯤꯠ ꯁꯨꯛꯇꯣꯛꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯁꯒꯦꯟꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯋꯥ ꯉꯥꯡꯕꯗꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ ꯃꯁꯤ ꯅꯨꯄꯤꯁꯤꯗꯨꯝ ꯑꯩꯒꯤ ꯑꯣꯏꯅ ꯌꯦꯡꯁꯤꯜꯂꯁꯤꯔ ꯈꯪꯗꯦ ꯑꯩꯅ ꯀꯣꯏꯔꯛꯄꯁꯤꯡꯗꯒꯤ ꯁꯤꯅ ꯏꯇꯣꯡ ꯇꯣꯡꯉꯥꯜꯂꯦ ꯃꯒꯨꯟ ꯑꯃ ꯀꯗꯥꯏꯗꯅꯣꯃ ꯏꯅꯨꯡ ꯅꯨꯡꯁꯤꯕꯒꯨꯝ ꯇꯧꯔꯤ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯈꯪꯍꯧꯗꯅ ꯈꯠꯅ ꯆꯩꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯁꯒꯦꯟꯕ ꯏꯈꯪ ꯈꯪꯅ ꯑꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯀꯗꯥꯏꯗꯒꯤ ꯈꯠꯅ ꯆꯩꯅꯕꯒꯤ ꯃꯈꯣꯜꯅꯣꯅꯦ ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯁꯨ ꯃꯥꯜꯂꯦ ꯐꯨꯕꯤꯔꯤꯕ ꯖꯥꯠꯂꯥ ꯑꯩꯕꯨ ꯆꯪꯉꯒ ꯌꯦꯡꯉꯨꯁꯤꯔꯅꯦ ꯁꯛꯁꯨ ꯈꯪꯅꯗꯕꯅꯤꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯨꯔꯒ ꯃꯤꯅ ꯀꯩ ꯈꯟꯗꯣꯏꯕ ꯐꯨꯕꯤꯔ ꯃꯥꯜꯂꯤꯅꯦ ꯁꯤꯔꯁꯤ ꯆꯪꯉ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯁꯨꯃꯥꯡꯗꯅꯤ ꯕꯤꯅꯥꯅ ꯆꯩꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯇꯃꯨꯂꯩꯕꯨ ꯀꯟꯗꯧꯕ ꯃꯈꯩ ꯆꯩꯗꯨꯅ ꯂꯩꯔꯝꯃꯤ ꯌꯨꯝꯒꯤ ꯗꯥꯔꯤ ꯃꯄꯥꯟꯗꯒꯤ ꯃꯄꯨ ꯇꯣꯃꯥꯜꯅ ꯍꯨꯃꯥꯡ ꯉꯥꯟꯊꯣꯔꯛꯂꯒ ꯂꯩꯕꯗꯨ ꯎꯔꯝꯃꯤ ꯕꯤꯅꯥꯅ ꯁꯥꯎꯅ ꯆꯩꯁꯥꯡ ꯑꯗꯨ ꯊꯥꯡꯒꯠꯂꯛꯂꯒ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ ꯇꯥꯕ ꯌꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯀꯅꯥꯒꯤ ꯅꯨꯄꯥꯅꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯕ ꯅꯪꯅ ꯃꯤꯅꯨꯡꯁꯤꯒ ꯆꯥꯎꯗꯅ ꯏꯁ ꯆꯥꯛꯀ ꯄꯤꯖꯔꯤꯕ ꯑꯗꯨꯁꯨ ꯅꯄꯨ ꯑꯁꯤꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯆꯔꯥ ꯍꯦꯜꯍꯜꯂꯤꯕ ꯂꯩꯁꯥꯕꯤ ꯅꯪꯅ ꯃꯤꯒꯤ ꯅꯨꯄꯥꯗꯨꯕు ꯑꯀꯤꯕ ꯑꯃꯠꯇ ꯄꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯀꯅꯥꯅ ꯈꯪꯅꯤ ꯇꯥꯠ ꯇꯧꯕ ꯍꯩꯕ ꯑꯣꯏꯔꯝꯗꯨꯅ ꯅꯪꯕꯨ ꯏꯖꯠ ꯂꯧꯕꯤꯈ꯭ꯔꯕꯗꯤ ꯇꯃꯨꯂꯩ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯑꯁ ꯏꯃꯥ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯑꯩ ꯌꯨꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯏꯁꯦ ꯍꯜꯂꯛꯈꯤꯗ꯭ꯔꯣ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯕꯨ ꯌꯥꯝꯅ ꯄꯪꯕ ꯄꯥꯡꯗꯕ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗ ꯅꯨꯄꯥꯗꯨꯅ ꯐꯠꯇꯕ ꯑꯣꯏꯔꯝꯂꯕꯁꯨ ꯑꯩꯅ ꯐꯨꯗꯦꯛꯑꯝꯗꯣꯏꯅꯦ ꯑꯩꯅ ꯑꯗꯨꯝ ꯉꯝꯃꯒ ꯌꯨꯝꯗ ꯍꯜꯂꯛꯀꯅꯤꯌꯦ ꯀꯩꯝꯇ ꯋꯥꯔꯨꯅꯨ ꯅꯆꯥ ꯇꯃꯨꯂꯩꯅꯤ ꯀꯩꯗꯧꯔꯒꯦ ꯍꯩꯃ ꯃꯆꯤꯟꯁꯦ ꯀꯌꯥꯗ ꯉꯝꯃꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯃꯆꯤꯟꯁꯦ ꯊꯨꯒꯥꯏꯒꯦꯗꯍꯦ ꯃꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯄꯥꯗꯨꯗ ꯊꯥꯖꯤꯟꯒꯦ ꯍꯦꯛ ꯇꯧꯕꯒ ꯁꯒꯦꯟꯕꯅ ꯐꯠ ꯂꯥꯎꯅ ꯃꯌꯥꯏꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯏꯃꯥ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯍꯥꯏ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯪꯅ ꯀꯥꯔꯟ ꯑꯃꯨꯛ ꯌꯦꯠꯁꯤꯜꯂꯛꯏꯁꯤꯅ ꯇꯥꯟꯖꯥꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯋꯥꯍꯪ ꯍꯪꯅꯤꯡꯉꯥꯏ ꯃꯇꯝ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯅꯪꯁꯨ ꯆꯩ ꯆꯥꯕ ꯌꯥꯎꯒꯦꯔꯣ ꯍꯥ ꯇꯣꯃꯥꯜꯅ ꯍꯥꯏ ꯅꯈꯣꯏꯕꯨ ꯈꯔ ꯇꯞꯅ ꯉꯥꯡꯅꯧꯅꯦꯍꯦ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯌꯧ ꯌꯥ ꯑꯩ ꯀꯌꯥ ꯍꯩꯅꯗꯦꯀꯣ ꯈꯠꯅ ꯆꯩꯅꯕꯁꯦ ꯑꯩ ꯄꯥꯝꯗꯦ ꯁꯒꯦꯟꯕꯅ ꯏꯃꯥ ꯃꯥꯅ ꯍꯥꯏꯁꯦ ꯑꯆꯨꯝꯕꯅꯤ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩ ꯏꯁꯥꯃꯛꯅꯤ ꯕꯤꯅꯥ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯁꯒꯦꯟꯕꯗ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯒ ꯀꯔꯤ ꯅꯪꯅꯦꯕ ꯅꯪꯗꯨꯝ ꯆꯩ ꯆꯥꯕ ꯁꯣꯏꯔꯔꯣꯏ ꯁꯒꯦꯟꯕ ꯄꯥꯈꯠꯂꯞ ꯇꯧꯅ ꯀꯩꯒꯤꯅꯣ ꯏꯃꯥ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯒ ꯅꯁꯛ ꯅꯋꯣꯡ ꯑꯗꯨꯒ ꯂꯥꯏꯔꯕ ꯁꯦꯜ ꯄꯥꯏꯗꯕꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯊꯥꯖꯗꯣꯏꯕ ꯍꯥ ꯇꯥꯠꯀꯤ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯅꯨꯄꯥ ꯃꯆꯥ ꯅꯪꯁꯨ ꯁꯒꯦꯟꯕ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯑꯁ ꯏꯃꯥ ꯑꯩꯕꯨ ꯀꯔꯝ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯋꯥꯈꯜ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯇꯁꯦꯡꯕꯒꯤꯗꯤ ꯑꯩꯁꯦ ꯁꯦꯜ ꯈꯤꯇꯪꯗꯤ ꯌꯥꯎꯖꯔꯛꯄꯅꯦꯕ ꯑꯗ ꯂꯝꯕꯤꯗ ꯇꯥꯍꯧꯔꯕ ꯃꯤ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯗꯣ ꯁꯦꯜꯗꯣ ꯇꯥꯍꯧꯔꯕꯗꯨꯕꯨ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ ꯑꯩꯅ ꯆꯠꯂꯨꯕ ꯃꯐꯝꯗ ꯊꯤꯔꯕꯁꯨ ꯐꯪꯗ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯅ ꯈꯣꯜꯂꯝꯕꯅꯤ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯑꯩ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯗꯒꯤ ꯃꯇꯦꯡ ꯅꯤꯖꯕꯗ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯅꯤ ꯑꯩ ꯏꯁꯥꯒꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯁꯣꯏꯗꯅ ꯂꯃꯟ ꯑꯗꯨ ꯁꯤꯡꯖꯔꯛꯀꯦ ꯇꯧꯕꯇꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯕꯨ ꯌꯨꯝꯗ ꯌꯧꯅꯅꯕ ꯑꯝꯇ ꯁꯤꯟꯕꯤꯌꯨ ꯂꯝꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯛꯄꯅꯤꯅ ꯑꯩ ꯂꯝꯕꯤ ꯂꯝꯃꯥꯡꯅꯔꯦ ꯇꯧꯕꯅꯤ ꯂꯥꯛꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯗꯨꯁꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯂꯝꯕꯤ ꯃꯥꯡꯅꯈ꯭ꯔꯦ ꯕꯤꯅꯥ ꯁꯣꯔ ꯑꯃꯨꯛꯇꯪ ꯆꯥꯎꯅ ꯍꯣꯟꯗꯣꯛꯂꯒ ꯐꯔꯦ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯊꯥꯖꯔꯒꯦ ꯇꯧꯕꯇꯕꯨ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤꯅꯦ ꯅꯪꯅ ꯂꯩꯖꯕ ꯈꯔꯗꯨꯅ ꯄꯦꯟꯊꯣꯛꯄ ꯍꯩꯕ ꯇꯝꯃꯨ ꯅꯠꯇꯦ ꯂꯥꯏꯔꯔꯦ ꯍꯥꯏꯔꯗꯤ ꯂꯥꯏꯔꯕꯁꯨꯈꯔ ꯃꯥꯟꯕ ꯐꯤꯖꯣꯜ ꯑꯗꯣ ꯌꯦꯡꯉꯒ ꯁꯦꯠꯂꯨꯅꯦ ꯐꯤꯖꯣꯜ ꯑꯗꯨꯒ ꯅꯪꯅ ꯂꯥꯏꯔꯔꯦ ꯍꯥꯏꯔꯗꯤ ꯃꯤꯅ ꯊꯥꯖꯔꯔꯣꯏ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯕ ꯌꯥꯔꯔꯣꯏꯅꯦ ꯁꯈꯦꯟꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯃꯥ ꯀꯩ ꯍꯥꯏꯅꯤ ꯄꯥꯈꯪꯅꯤꯅ ꯁꯨꯝ
Marak marakta jat jat tawningeidana adugineba nong phadoksu senjau paiba saba yaidana. Binasu kari khalurabano khangde khangnok nokthoraklaga hoine he nangna haridusu chumbabudi chumba adu oirabasune nong phadok khangni haidana hudo ngasi thakki haibadi yaroidana kanana khangni nong phadok tawbada san asibagi manakta lepurabadi nang khwaidagi ningamdaba dasa achauba ma tagadaba natro. Sakhenba makoktu hotlaga loi chume ima adu sum leidana thainagi punsida sum leibada bit leitaba matangdu sum yaureba aduga jaja sum tawningba adu ngasidi jaja tawbada dasa jaw ole. Ima karimta saudre kadaidagi napusina chara henba makai chari tatkai yumda hali adudadine mihunse kakhathibanidana. Aishu ipusigi purakpa chakni haiba khanglamlabadi charamloidabani natragana ipusiga punna yamba yamdaba chaminaramasu yaidana. Hai imase sauradine mathong chadaba sum thina chaibagi wani pukningdadine karisu khandabani yam phabani he laikai sidane puk phabada bina haidana maming chatlibani. Tamurei suktoklaga haure muk magi haunabisi khangida wangangbada imase adum puk pharamgadaba male to aduneba. Tamulei khonjal wanglapna ima ibungse thengkhraniye adudi bungo chalo phajana mathang matang chadrabasu imagi nakte hekta changau aigi chabagi tunganane dukan ama hangbani maduda hekta changau ko ichagi penanaba imana thongaga pijani. Hoima adudi hannanaba tawjarage. Hai ibungo nangbu sel khara yawkhone he ngaikhone yare bo ai pirage aingonda khara leibani. Bina khonjal wanglapna is mama aina sel hangbadadi leite da haine ngahakta wagi kona singake haibada leitre kaina isaulang aduga pakhanga oiradi yamna gyan tabagi wane ba ha. As aikhoi masidi angang machaga chaphek mane he lao ibum chatlase makha sum samthara adi numidang yobu soidre. Second basu binada haifet yengamlaba matungda ina khirami. Binana khonjal haurapna hai ibungo aigi ichanupido nupa phaba yamna haibani ko nangdi awatpasu leite khara cheksiluko. Tomal suktoklaga manado mensilap tawraga ahal laye su khangde leite su khangde tung mangdi hek yengdana wa ngangadana mama macha chaphek manaje ikaibo thokna khangkhidre he oiba maida aida imungda changjakhrage asi haiduna tomaldu phamlambadagi fukhawgalaga imungda lona changkhirami. Binana haima aisu ichare sabi phare kawba makhai kadaidagi raganone hanu thangsida iku mamangde hek irangi wangangle chopini tawrise as chaksu lambana loiramani kangsi siba tare kai kaino khara pijanaba tawbana phani natrabadine mapaningba ibungodo laklabadi aigase inam tatpa makhai phugadoribani. Somda tamulaina seibung yamde aigi araiba senphamse khara pukhro lairaba masenina yamna mateng pangbu sungamdre asi haidana lupa yankai japi adu sakhenbagi makhutta sinaram. Sakhenbasu nofe tawna sel adu lawshillaga nangna mamal yamri khalabasu aigi ifamdadi sana lupadagi su hena tangba manine haina khalagani latuna thamlani. Tamulei tadraduna ha kaiba sakhenba wa lotlaga kaishu nateda imana haiba wa ama ningsingakpa aduginida ado akhoi mana haibadu sauganuko madi wa lotpa haitabani dong hekta ngangthokpani laisari ngaidasu yam khale hai
ꯍꯥꯏꯗꯤ ꯌꯥꯝꯅ ꯂꯥꯡꯕ ꯄꯥꯝꯖꯕꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯈꯠꯄ ꯍꯦꯟꯃꯟꯗꯅ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯉꯥꯡ ꯑꯗꯨꯝ ꯑꯣꯏꯅ ꯐꯥꯔꯒ ꯂꯧꯏ꯫ ꯁꯛꯍꯦꯟꯕ ꯅꯣꯛꯂꯒ ꯅꯨꯡꯉꯥꯏꯔꯤꯅꯦ ꯋꯥꯔꯤꯁꯤ ꯇꯥꯕꯗ꯫ ꯑꯗꯣ ꯅꯪꯁꯨ ꯑꯩꯕꯨ ꯐꯥꯒꯦ ꯀꯥꯏꯅꯗꯤ ꯈꯟꯗ꯭ꯔꯣ? ꯇꯃꯨꯂꯩ ꯆꯠꯂꯝꯕꯗꯒꯤ ꯃꯃꯥꯏꯗꯨ ꯐꯠ ꯂꯥꯎꯅ ꯁꯛꯍꯦꯟꯕꯗ ꯌꯦꯡꯈꯠꯂꯛꯂꯒ ꯑꯦ ꯑꯩꯗꯤ ꯅꯪ ꯀꯩꯗꯧꯕꯒꯤ ꯐꯥꯗꯣꯏꯕ? ꯅꯄꯨꯔꯣꯏꯕ ꯀꯥꯏꯗꯣ ꯑꯣꯏꯅꯤꯡꯗ꯭ꯔꯣ? ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯦꯞꯄꯗꯤ ꯅꯪꯒꯤ ꯅꯃꯥꯏ ꯑꯣꯏꯅꯤꯗ꯫ ꯑꯍꯥꯌꯣ ꯍꯩꯕꯤꯔꯦꯗ ꯏꯕꯨꯡꯉꯣ, ꯅꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯀꯌꯥꯅꯤ ꯑꯩꯒꯤ ꯏꯐꯝꯗ ꯄꯔꯦꯡ ꯅꯥꯏꯅ ꯂꯩꯔꯤꯁꯦ꯫ ꯑꯩꯅ ꯄꯥꯝꯕ ꯑꯝꯇ ꯌꯥꯎꯗꯕꯒꯤ ꯀꯅꯥꯝꯇ ꯀꯣꯏꯗꯕꯅ ꯂꯩꯕꯩ ꯋꯥꯅꯤ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕꯗꯒꯤ ꯁꯛꯇ ꯇꯅꯥꯞ ꯇꯅꯥꯞꯄꯋꯣ ꯃꯌꯥꯝ ꯂꯩꯗ꯫ ꯏꯁ ꯍꯥꯏꯔꯤꯁꯤꯅꯗꯤ ꯁꯣꯝꯁꯦ ꯄꯨꯔꯥ ꯃꯍꯥꯔꯥꯅꯤꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯑꯩꯁꯦ ꯁꯛ ꯌꯥꯝꯅ ꯐꯖꯩ ꯃꯍꯥꯔꯥꯅꯤꯅꯤ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯕꯣ? ꯁꯨꯝ ꯑꯩꯗꯣ ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯕꯗꯣ ꯇꯥꯛꯆꯕꯒꯤ ꯋꯥꯅꯤ꯫ ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯑꯁꯦꯡꯕ ꯍꯥꯏꯕꯒꯤ ꯌꯥꯝ ꯁꯥꯎꯔ ꯃꯥꯜꯂꯦ꯫ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯆꯤꯟꯐꯕ ꯁ꯭ꯋꯥꯏꯁꯤꯗꯅꯦ ꯑꯔꯥꯛꯄ ꯁꯟ ꯒꯥꯔꯤꯔ ꯁꯒꯣꯜ ꯒꯥꯔꯤꯔ ꯑꯃ ꯉꯥꯏꯔꯣ, ꯑꯗꯨꯒ ꯅꯌꯨꯝ ꯇꯝꯅ ꯆꯠꯂꯣ꯫ ꯑꯗꯨꯒꯅꯦ ꯐꯖꯅ ꯕꯥꯁꯟ ꯊꯥꯗꯔꯨꯔꯣ ꯅꯣꯏ ꯏꯃꯥ ꯕꯕꯥꯗ, ꯌꯥꯔꯦꯀꯣ? ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯏꯅꯥꯒ ꯂꯣꯏ ꯄꯪꯉꯦ꯫ ꯏꯃꯥꯒꯤꯕꯨ ꯇꯥꯕꯋꯣ, ꯏꯄꯨꯒꯤꯕꯨ ꯇꯥꯕꯋꯣ, ꯅꯪꯒꯤꯕꯨ ꯇꯥꯕꯋꯣ ꯋꯥꯠꯂꯤ꯫ ꯅꯨꯃꯤꯗꯥꯡꯗꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯄꯥꯗꯨꯒꯤ ꯕꯥꯁꯟ ꯑꯃꯨꯛ꯫ ꯑꯁ ꯁꯤꯒꯤ ꯍꯥꯏꯔꯨꯔꯗꯤꯅꯦ ꯌꯨꯝꯗꯕꯨ ꯂꯩꯅꯤꯡꯗ꯭ꯔꯦꯗ꯫ ꯁꯛꯍꯦꯟꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯣ ꯅꯨꯡꯉꯥꯏꯕꯤꯗꯦꯗ ꯑꯉꯥꯡꯁꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯟ ꯒꯥꯔꯤ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯀꯗꯥꯏ ꯌꯧꯕꯤꯒꯗꯕꯅꯣ ꯊꯤꯟꯖꯔꯝꯂꯒꯦ꯫ ꯇꯥꯗ ꯐꯛꯆꯥꯎ, ꯁꯤ ꯅꯨꯄꯥꯁꯦ ꯃꯌꯨꯝ ꯐꯥꯎꯕ ꯇꯝꯅ ꯑꯝꯇ ꯊꯤꯟꯕꯤꯔꯝꯃꯣ꯫ ꯄꯩꯁꯥ ꯀꯣꯟꯅꯗ꯭ꯔꯁꯨ ꯃꯉꯣꯟꯗ ꯍꯥꯏꯔꯨꯔꯅꯨ, ꯍꯜꯂꯛꯑꯒ ꯑꯩ ꯄꯤꯔꯒꯦ꯫ ꯐꯛꯆꯥꯎ ꯅꯣꯛꯂꯒ ꯑꯦ ꯅꯣꯏꯒꯤꯁꯤꯕꯨ ꯈꯣꯏꯅꯔꯤꯕ ꯀꯥꯏꯗꯨꯔꯣ? ꯆꯠꯊꯣꯛꯑꯣꯗ, ꯚꯥꯞ ꯌꯥꯝ ꯐꯔꯛꯀꯅꯨ, ꯃꯔꯨꯞꯅꯦ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯕ꯫ ꯁꯛꯍꯦꯟꯕꯁꯨ ꯁꯟ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯐꯔꯦ ꯑꯗꯨꯗꯤ ꯃꯇꯨꯡꯗꯁꯨ ꯊꯦꯡꯅꯕ ꯑꯣꯏꯁꯦ, ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ ꯂꯥꯏꯕꯛ ꯌꯦꯡꯁꯤ ꯆꯤꯟꯐꯕ꯫ ꯁꯛꯍꯦꯟꯕ ꯃꯈꯨꯠꯇꯨ ꯆꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯥꯏꯔꯒ ꯃꯤꯆꯤ ꯊꯛ ꯂꯥꯎꯅ ꯈꯠꯆꯤꯜꯂꯤ꯫ ꯇꯃꯨꯂꯩ ꯁꯨꯛꯇꯣꯛꯂꯒ ꯁꯛꯇꯥꯁꯤꯒ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯕꯤꯗꯥꯏ ꯇꯧꯅꯗꯨꯅ ꯃꯥꯒꯤ ꯂꯝꯕꯤ ꯇꯣꯉꯥꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯇꯃꯨꯂꯩ ꯃꯥꯡꯒꯣꯜꯗ ꯐꯝꯅ ꯐꯝꯅ ꯁꯦꯒꯥꯏꯕ ꯈꯨꯗꯩ ꯑꯗꯨ ꯐꯣꯠꯅꯅꯕ ꯍꯥꯏꯗꯨꯅ ꯌꯦꯇꯨꯝ ꯂꯦꯡꯅꯅꯕ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯂꯪ ꯂꯦꯡꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯛꯍꯦꯟꯕꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯪ ꯂꯦꯡꯉꯤꯔꯣ? ꯇꯃꯨꯂꯩ ꯏꯈꯪ ꯈꯪꯅ ꯄꯥꯏꯔꯝꯕ ꯈꯨꯗꯩ ꯌꯦꯇꯨꯝ ꯂꯪ ꯄꯨꯝꯕ ꯂꯩꯃꯥꯏ ꯑꯗꯨꯗ ꯊꯥꯗꯔꯒ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯍꯦ ꯃꯤꯅꯥꯏ ꯀꯅꯥꯅꯣ ꯈꯪꯉꯦ ꯋꯥꯅꯦ꯫ ꯑꯦ ꯅꯪ ꯑꯣꯏꯔꯦ? ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯑꯃꯨꯛ ꯂꯥꯛꯏꯕ? ꯉꯁꯤꯅ ꯀꯔꯤ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ ꯏꯕꯨꯡꯉꯣ? ꯅꯌꯨꯝ ꯃꯥꯡꯈ꯭ꯔꯕꯣ? ꯉꯔꯥꯡ ꯂꯩꯔꯝꯗ꯭ꯔꯕꯣ? ꯑꯧ ꯂꯩꯔꯝꯗ꯭ꯔꯦ, ꯑꯗꯨꯗ ꯅꯣꯏꯗ ꯂꯩꯔꯒꯦꯅ ꯂꯥꯛꯑꯕ꯫ ꯁꯛꯇꯥꯁꯤꯒ ꯀꯩꯅꯣ ꯈꯥꯎꯖꯥꯎ ꯑꯃ ꯄꯨꯔꯛꯏꯗꯨꯅ? ꯌꯣꯇꯦꯛ ꯊꯥꯡꯇꯦꯛꯂꯣ ꯌꯣꯟꯅꯅꯕ ꯄꯨꯔꯛꯏꯔꯣ? ꯍꯦꯔꯥ ꯑꯩꯕꯨ ꯑꯗꯨꯃꯥꯏꯅꯁꯨ ꯌꯥꯝ ꯍꯟꯊꯅꯁꯨ ꯌꯦꯡꯒꯅꯨꯗ, ꯀꯅꯥꯅ ꯈꯪꯒꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯏꯅꯥꯛ ꯈꯨꯜꯂꯛꯀꯅꯤ ꯍꯥꯏꯅ ꯂꯩꯖꯕ ꯃꯤꯑꯣꯏꯅꯤ ꯑꯩꯁꯨ꯫ ꯑꯁꯥꯒꯗꯤ ꯃꯩ ꯍꯧꯈꯩ ꯂꯩꯖꯔꯤ ꯖꯥꯠꯅꯤꯅꯦ ꯍꯥ꯫ ꯀꯥꯈꯠꯂꯣ ꯁꯤꯗ ꯐꯝꯃꯣ ꯂꯥꯎ꯫ ꯁꯦ ꯆꯥꯅ ꯊꯛꯅꯅꯕ ꯈꯔ ꯄꯨꯔꯛꯄꯅꯤ꯫ ꯀꯩꯅꯣ ꯀꯅꯥꯝ ꯂꯩꯇ꯭ꯔꯣ? ꯃꯈꯣꯜ ꯃꯋꯥ ꯑꯝꯇ ꯇꯥꯗꯦꯅ꯫ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯗꯨꯀꯥꯟꯗ, ꯏꯄꯨꯅ ꯂꯧꯕꯨꯛꯇ, ꯄꯥꯕꯨꯡꯅꯅꯦ ꯁꯝꯄꯣꯛ ꯈꯣꯏꯕ꯫ ꯁꯛꯍꯦꯟꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯨꯗꯤ ꯌꯨꯝꯁꯤꯗ ꯅꯇꯣꯝꯇ ꯂꯩꯔꯦ? ꯑꯩꯗꯤ ꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦꯗ꯫ ꯇꯥꯅꯤꯡꯗꯦꯗ ꯈꯣꯟꯖꯦꯜ ꯑꯌꯥꯛꯄꯁꯤꯡꯗꯨꯒꯤ ꯕꯥꯁꯟꯗꯣ꯫ ꯑꯗꯣ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯕ ꯄꯣꯠꯆꯩꯁꯤꯡꯁꯦ ꯄꯨꯔꯛꯏꯗꯤ? ꯁꯦꯜ ꯌꯥꯝ ꯇꯤꯡꯉꯝꯃꯅꯤ ꯅꯪꯅ ꯋꯥꯅ ꯇꯥꯟꯖꯔꯒ꯫ ꯁꯛꯍꯦꯟꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯥꯝꯗꯦꯗ ꯀꯗꯥꯏꯗꯒꯤꯅꯣ, ꯅꯍꯥꯟ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯣ ꯃꯗꯨꯅ ꯍꯦꯟꯅ ꯍꯦꯜꯂꯤ ꯃꯃꯜ ꯌꯥꯝꯕ꯫ ꯁꯤꯗꯤ ꯀꯩꯁꯨ ꯂꯩꯇꯕꯅꯤ ꯍꯥꯏꯅ ꯈꯜꯂꯣ꯫ ꯏꯁ ꯌꯥꯝꯅ ꯒꯞ ꯁꯞ ꯇꯧꯕꯩ ꯋꯥꯔꯕ ꯍꯥ? ꯑꯁ ꯋꯥ ꯉꯥꯡꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ ꯆꯠꯂꯣ, ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯊꯝꯖꯤꯜꯂꯨꯆꯣ, ꯑꯗꯨꯒ ꯏꯁꯤꯡ ꯈꯔ ꯄꯨꯊꯣꯔꯛꯑꯣ ꯑꯝꯇ ꯄꯦꯟꯅ ꯊꯛꯀꯦ꯫ ꯅꯨꯡꯁꯥ ꯃꯔꯛꯇ ꯂꯥꯛꯄꯒꯤ ꯈꯅꯥꯎꯒꯁꯦ ꯈꯔ ꯀꯪꯉꯤ꯫ ꯌꯥꯝ ꯀꯪꯉꯛꯈꯤꯅꯤ ꯅꯪ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃ ꯆꯪꯂꯛꯂꯝꯃꯤ꯫
Kanano haiduna anido onthorei adubu sagenbadi ikhang khangna mamai adu sat laisinkhirami. As soiredana. Purel na ngakna. Tato natrane. Sagen bawadi ngangda tumina suktokduna lay. Tamulay ngakna. Kaino, noy ani hana khangnabra? Purel na. Manida, tato nida. Nang disida kadawramiba. Kadaidagi awaiba pizollusina. Onthokna modna layramkreda. Sagen ba mihulgi khongjal ado yang khalaktuna phamlambadagi fuklauna hawgatlaga Purel bu lengol aduna atopa nakan amada thaidoktuna purai. Tato, kadawragi nangbo? Wakhalga choirabraba? Kaino setliba pizolsina? Oiramliba matawsine aibu pakhatpana loire. Sagen ba tapna. As midakidi langano. Ai kem tawdemi Purel nangbo. Kemta tawdraga aduk yamna nanjakraba tato nangna kadaidagi amonba pizollu setlamisibo. As Purel wari yamna sang. Ai horen yumda hala agane wari du lirageba. Ai keshu tawdeba. Purel ngahak wakhal khalaba matungda Tamulaida haifet yenglaga. Ai wakhal lakpagumna tawri. Tatongise asigi nupise pambagi laira chudatnaba sairaba. Kaino asigi nupisibu lairaba natradi yum paloi kaina haibraba. Nupinabu arang arakta ngaude haise. Aidi ita thazadeko. Sagen ba mayaga do higatlaga. Ahanba thingnabada lairaba oikibagi manasu aise. Lairaba haina kaurapa. Adudagi aishu isagi inakhunba khotpase amata uthokpa ikaizadana lairaba dum saraga lairaba. Purel maya khumjinduna noklaga. Imai pema anaiba warini ne. Ado nungdi nungsinaraba noini gise. Sagen ba makok hotlaga. As adugi pibamdi yaudrida nangsu. Haibada chin gangthokpamda ngamdri. Purel suktoklaga. Adumai tawradi mina hanjakini ko. Nupise ingna lemna phase. Aidi ahanba ubada heloi oiraboibu ningori. Sagen ba suglap tawna. Hera nangidudi nayamba ingoda karan phujilakpa mali. Khupak jagiro. Tamulai khupakana khuraga khonjel hauna. Adumaina lona sanagadaba oiradi nayumda chatlaga sanabiruro haizariba. Aikhoi saidadi ne aron athupki warido chatladi adugumba thabakto tawnadi. Anido khangpre khangna. Ingiba masaksiga lauthorakliba khonjelsiga khangbu khangine. Sakse ingjabagi wani ado ingta palai sabidi nachade haizariba. Purel na se aidi baton pigaina lakjabani. Ado aigi lairaba taton se thengnabadudha ngahak wari sanajaba. Tamulai baton do laktuna lauraga. Kana macha luhongbagino sina. Luhongbagi natiye mi sibagine. Chaba thakpa amata yaudabani. Munna yengshinbirurano. Is aibu chaba thakpa kemta phangjadabagi mawongda. Wa ngangba amadi masigi makha thabani haibada watine ha. Purel noklaga. Aina khara hilakani ya watli. Phare adudi itaima ai haidok jakhrage. Tamulai amadi Sagen ba mamitu khanglaw lauthoklaga. Itaima ba. Purel nokfe tawramlaga. Oi pangdaba tawranuko. Nushi waridi aina haudu amabani. Makha tabadi ne. Tato na dum samda horo. Mai soladi thi jaja hojani. Asi hairamlaga chatkirami. Tamulai makhwang metlaga. Yam ngamina. Ngasi khakta thengnaraga masigi nupase. Sagen ba sora muktang sangno hontoklaga Tamulai gi manakta changsillaga. Ngamba nati. Nangbu oiningdrane Purel gi matai makaido. Nangdi phasana ngamina. Sagen ba nofe tawraga. Ngamba ngamdabagi wa nateda. Apamba thamoina khoidajaba nupida nungsi pame haibabu kai kaige.
ꯀꯥꯏꯕ꯭ꯔꯅꯦ? ꯑꯗꯨꯕꯨꯗꯤ ꯀꯥꯏꯗꯦ, ꯑꯗꯨꯏꯁꯨ ꯁꯛꯍꯦꯟꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯥꯏꯗ꯭ꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ? ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯁꯦ ꯅꯪ ꯐꯖꯅ ꯈꯜꯂꯨꯀꯣ. ꯈꯟꯕꯒ ꯌꯥꯔꯣꯏꯗ. ꯅꯪꯗꯤ ꯑꯩꯒꯤꯅꯤ, ꯑꯩꯒꯤ. ꯌꯥꯔꯦꯀꯣ? ꯇꯃꯨꯂꯩ ꯀꯔꯤꯅꯣ ꯈꯪꯍꯧꯗꯅ ꯃꯁꯥꯗ ꯌꯥꯝꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ. ꯉꯧꯔꯣꯛ ꯉꯧꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯈꯖꯥꯏ ꯑꯗꯨ ꯉꯥꯡꯇꯛ ꯇꯧꯔꯛꯏ. ꯃꯥꯌꯣꯛꯅꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯨꯞꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ. ꯁꯛꯍꯦꯟꯕꯁꯨ ꯃꯇꯧ ꯑꯗꯨ ꯈꯪꯂꯗꯨꯅ ꯇꯃꯨꯂꯩꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯁꯤꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ "ꯏꯀꯥꯏꯔꯅꯨ ꯅꯨꯡꯁꯤꯕꯤ, ꯅꯄꯨꯔꯣꯏꯕꯗ ꯏꯀꯥꯏꯅꯕꯕꯨ ꯍꯧꯅꯕ꯭ꯔꯣ? ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯦ, ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦꯀꯣ ꯄꯥꯃꯨꯕꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ. ꯇꯃꯨꯂꯩ ꯁꯛꯍꯦꯟꯕ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯣꯔ ꯐꯨ ꯂꯥꯎꯅ ꯀꯥꯝꯊꯣꯛꯂꯒ "ꯏꯃꯥꯏꯄꯦꯝꯃ, ꯁꯣꯔ ꯐꯨꯟꯗꯅ ꯁꯤꯔꯝꯅꯤꯗ ꯑꯩ. ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯅꯍꯥꯟ ꯃꯈꯩ ꯅꯨꯄꯥ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯂꯛꯅꯔꯛꯄꯗ ꯊꯃꯣꯏꯁꯤꯗ ꯊꯨꯛ ꯂꯥꯎꯕ ꯑꯃꯠꯇ ꯐꯥꯎꯗꯦ. ꯑꯗꯨꯕꯨ ꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯀꯩꯅꯣꯝꯃꯗꯤ ꯐꯥꯎꯍꯜꯂꯤ. ꯀꯩꯅꯣ, ꯌꯥꯝ ꯏꯀꯥꯏꯔꯛꯑꯦ ꯋꯥꯅꯤ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯍꯧꯖꯤꯟꯈꯤꯔꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯇꯃꯨꯂꯩ ꯃꯈꯨꯠꯇ ꯈꯥꯎ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ. ꯌꯨꯝꯖꯥꯎ ꯑꯗꯨ ꯎꯕꯗ ꯇꯃꯨꯂꯩ ꯉꯥꯏꯍꯥꯛꯇꯤ ꯑꯀꯣꯏꯕꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯆꯥꯎꯁꯨ ꯆꯥꯎꯗꯦ, ꯄꯤꯛꯁꯨ ꯄꯤꯛꯇꯦ, ꯌꯨꯝꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ. ꯅꯥꯀꯟꯗꯅ ꯏꯪꯈꯣꯜ ꯃꯆꯥ ꯑꯃꯒ ꯊꯝꯃꯗꯅ ꯁꯦꯜ ꯊꯨꯝ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡ ꯑꯣꯏꯔꯕꯁꯨ ꯌꯨꯝ ꯆꯥꯎꯅ ꯁꯥꯗꯕꯤ ꯆꯝꯇꯛ ꯁꯥꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯉꯥꯎꯖꯩ." ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯑꯍꯜ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯤ ꯑꯃꯅ "ꯕꯦꯝꯃ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯅꯥ ꯍꯪꯒꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ?" ꯇꯃꯨꯂꯩ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ "ꯏꯅꯦ, ꯑꯩꯁꯦ ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯔꯨꯞꯅꯤ. ꯐꯅꯦꯛ ꯑꯁꯥꯕ ꯈꯔ ꯄꯨꯔꯛꯄ. ꯌꯣꯟꯐꯝ ꯈꯪꯗꯗꯨꯅ ꯂꯩꯔꯤꯉꯩꯗ ꯏꯃꯥꯟꯅꯕꯤꯗꯨꯅꯅꯦ ꯁꯤꯒꯤ ꯌꯨꯝꯁꯤꯗ ꯍꯥꯏꯐꯦꯠꯇꯪ ꯍꯪꯉꯨ, ꯄꯣꯠ ꯆꯩ ꯑꯗꯨꯝ ꯂꯧꯕꯅꯤ, ꯐꯁꯨ ꯐꯕꯅꯤ, ꯃꯃꯜ ꯉꯥꯡꯅꯕꯁꯨ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯕꯗꯨꯗ ꯑꯩ ꯂꯥꯛꯆꯕꯅꯤ." ꯁꯈꯤꯕꯂꯥꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ "ꯏꯆꯥꯗꯤ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯏꯪ ꯇꯞꯄꯤꯕ, ꯋꯥꯉꯥꯡ ꯁꯉꯥꯡꯁꯨ ꯑꯣꯟꯊꯣꯛꯅ ꯃꯦꯟꯈ꯭ꯔꯦ, ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯄꯣꯛꯏꯌꯦ. ꯑꯩꯁꯦ ꯐꯤꯖꯣꯜꯗꯤ ꯉꯔꯥꯡꯇꯁꯨ ꯂꯩꯕꯗ ꯉꯥꯏꯔꯤꯕꯅꯤ. ꯑꯗꯣ ꯅꯪ ꯎꯕꯗ ꯏꯃꯥ ꯐꯤꯖꯣꯜꯁꯦ ꯂꯩꯗꯕ ꯉꯝꯃꯣꯏꯗꯧꯔꯦ. ꯀꯗꯥꯏ ꯀꯗꯥꯏ, ꯀꯔꯤ ꯐꯅꯦꯛꯅꯣ ꯌꯦꯡꯒꯦꯁꯦ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ, ꯏꯃꯥ ꯌꯦꯡꯒꯦꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯐꯝꯃꯤꯟꯅꯔꯝꯃꯤ. ꯑꯗꯨꯒ ꯐꯅꯦꯛ ꯑꯁꯥꯕꯗꯨ ꯌꯦꯡꯕ ꯍꯧꯏ. ꯁꯈꯤꯕꯂꯥꯅ "ꯏꯆꯥꯅ ꯁꯥꯕ ꯐꯅꯦꯛꯂꯣ ꯁꯤꯕꯣ?" "ꯃꯥꯅꯤ ꯏꯃꯥ." ꯁꯈꯤꯕꯂꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯅꯈꯨꯠꯄꯨ ꯑꯣꯟꯊꯣꯛꯅ ꯅꯥꯜꯂꯦ ꯋꯥꯅꯤ. ꯍꯩꯃꯥ, ꯁꯤꯒꯤ ꯃꯆꯨꯁꯤꯃꯗꯤ ꯏꯪ ꯏꯪ ꯂꯥꯎꯔꯗꯅ ꯏꯃꯥ ꯌꯥꯝ ꯄꯥꯝꯃꯦꯕꯣ. ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯁꯤꯕꯣ?" ꯇꯟꯖꯥ ꯑꯗꯨꯗ ꯁꯛꯍꯦꯟꯕꯗꯨ ꯍꯀꯥꯝ ꯋꯥ ꯋꯥ ꯂꯥꯎꯅ ꯆꯜꯂꯒ ꯎꯏꯔꯤ ꯁꯥꯔꯤ, ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃꯒ ꯈꯣꯡꯒ꯭ꯔꯥꯎ ꯃꯇꯠ ꯑꯃꯒ ꯁꯦꯠꯂꯒ ꯌꯥꯝꯅ ꯇꯟꯅ "ꯏꯃꯥ, ꯑꯩ ꯁꯪꯒꯣꯝꯗꯤ ꯀꯗꯥꯏꯅꯣ?" ꯇꯃꯨꯂꯩ ꯋꯥ ꯉꯥꯡꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ. ꯑꯗꯨꯕꯨ ꯎꯔꯤꯕ ꯁꯛꯇꯝ, ꯀꯧꯈꯤꯕ ꯃꯤꯡꯒꯧ ꯑꯗꯨ ꯇꯥꯕꯗ ꯏꯉꯛ ꯉꯛꯅ "ꯀꯔꯤ, ꯏꯃꯥꯕ?" ꯁꯛꯍꯦꯟꯕꯁꯨ ꯇꯃꯨꯂꯩ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ. ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯈꯤꯕꯂꯥ ꯉꯛꯅ "ꯍꯩꯃꯥ, ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯅꯦ?" "ꯏꯃꯥ, ꯉꯁꯤꯒꯤ ꯀꯔꯤ ꯊꯕꯛ ꯁꯨꯖꯧ ꯍꯥꯏꯕꯅꯣ? ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯗꯨꯁꯨ ꯃꯁꯥ ꯉꯝꯍꯧꯗꯦ. ꯌꯨꯝꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯥꯛꯄꯅꯤꯅ ꯁꯦꯜꯗꯤ ꯇꯥꯟꯗꯕ ꯌꯥꯗꯦꯗꯣ." ꯁꯈꯤꯕꯂꯥ ꯉꯛꯅ "ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯍꯩꯃꯥ, ꯃꯌꯨꯝꯗꯕꯨ ꯀꯅꯥꯒꯤ ꯃꯤꯅꯥꯏꯅꯣ, ꯀꯅꯥꯒꯤ ꯏꯃꯥꯅꯣꯃꯦ?" ꯁꯛꯍꯦꯟꯕ ꯃꯌꯥ ꯑꯗꯨ ꯆꯤꯛꯁꯤꯜꯂꯒ "ꯑꯁꯤꯁꯨ ꯋꯥ ꯈꯪꯈꯤꯗ꯭ꯔꯦ. ꯁꯤꯟꯅꯕ ꯇꯥꯔꯦ ꯉꯁꯤꯗꯤ ꯑꯩ." ꯇꯃꯨꯂꯩ ꯃꯃꯤꯠ ꯁꯨꯛꯂꯞ ꯇꯧꯅ ꯌꯦꯡꯂꯒ "ꯏꯃꯥ, ꯐꯅꯦꯛꯁꯦ ꯏꯃꯥꯅ ꯂꯧꯕꯤꯍꯧꯒꯦ ꯍꯥꯏꯔꯗꯤ ꯑꯩ ꯁꯦꯜ ꯌꯥꯝ ꯇꯥꯡꯅꯗꯤ ꯌꯣꯟꯖꯔꯔꯣꯏ. ꯂꯨꯄꯥ 200ꯇꯪꯗꯤ ꯄꯤꯕꯤꯔꯣ." "ꯍꯩꯃꯥ, ꯑꯁꯨꯛ ꯐꯖꯕ ꯐꯅꯦꯛꯁꯤꯕꯨ ꯀꯔꯤꯒꯤ ꯍꯣꯡꯅ ꯄꯤꯊꯣꯛꯂꯤꯕꯅꯣ? ꯏꯃꯥꯅꯦ 200 ꯑꯃꯒ ꯍꯥꯞꯄꯒ 500 ꯄꯤꯔꯒꯦ.
ꯑꯁꯤ ꯂꯧꯔꯣꯀꯣ ꯏꯕꯦꯝꯃ. ꯅꯠꯇꯦ ꯏꯃꯥ. ꯑꯩꯅ ꯏꯃꯥꯕꯨ ꯑꯍꯥꯟꯕ ꯌꯣꯟꯕꯒꯤ ꯑꯣꯏꯅ ꯁꯨꯝ ꯍꯣꯡꯅ ꯄꯤꯖꯕꯅꯤ. 300 ꯑꯗꯨ ꯑꯗꯨꯝ ꯄꯤꯕꯤꯔꯣ. ꯏꯆꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯐꯔꯦ. ꯑꯗꯣ ꯃꯇꯨꯡ ꯂꯥꯛꯄꯗ ꯇꯥꯡꯅ ꯍꯦꯛꯇ ꯌꯣꯜꯂꯛꯑꯣ ꯑꯗꯨꯗꯤ. ꯁꯦ ꯅꯪꯒꯤ ꯁꯦꯜꯁꯦ ꯂꯧꯁꯤꯜꯂꯨ. ꯆꯥ ꯊꯛꯈꯤꯁꯤꯗꯅ ꯏꯃꯥ ꯂꯣꯜꯂꯛꯀꯦ ꯀꯨꯏꯔꯣꯏ. ꯇꯝꯕꯨꯂꯩꯅ ꯌꯥꯔꯅꯤ ꯏꯃꯥ. ꯃꯊꯪꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ. ꯀꯣꯟꯅ ꯊꯛꯑꯁꯦ. ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯟꯈ꯭ꯔꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯒ ꯆꯠꯄ ꯍꯧꯔꯝꯃꯤ. ꯁꯛꯍꯦꯟꯕ ꯁꯨꯒꯠꯂꯒ ꯁꯥꯎꯔꯝꯃꯅꯤꯅꯦꯁꯦ. ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯝꯗꯦꯕ. ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯈꯤꯔꯝꯃꯤ. ꯁꯈꯤꯕꯂꯥꯅ ꯏꯕꯨꯡꯉꯣ, ꯀꯗꯥꯏꯗꯅꯣ ꯑꯌꯨꯛꯁꯤꯗ ꯅꯪꯅ ꯑꯃꯨꯛ? ꯁꯛꯍꯦꯟꯕꯅ ꯑꯁꯦ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯗꯣꯏꯗꯨꯅꯤ. ꯏꯃꯥ, ꯃꯥ ꯁꯥꯎꯈ꯭ꯔꯦ. ꯑꯩ ꯑꯝꯇ ꯐꯥꯍꯧꯔꯨꯈꯤꯒꯦ. ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩ ꯅꯨꯄꯤ ꯊꯤꯐꯝ ꯈꯪꯗꯗꯅ ꯃꯥꯡꯉꯅꯤ ꯑꯗꯨꯝ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ. ꯁꯈꯤꯕꯂꯥ ꯉꯛꯅ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ. ꯁꯣꯝꯗꯅ ꯇꯝꯕꯨꯂꯩ ꯁꯥꯎꯅ ꯏꯁ ꯂꯥꯏꯔꯕꯒ ꯁꯥꯔꯒ ꯑꯩꯕꯨ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯀꯣꯏꯕꯒꯁꯨ ꯁꯥꯏ. ꯅꯨꯡꯁꯤꯗꯦ ꯑꯣꯏꯕ. ꯁꯛꯍꯦꯟꯕꯅ ꯃꯥꯡꯗ ꯐꯠ ꯊꯠꯆꯤꯜꯂꯛꯂꯒ ꯁꯥꯎꯈꯤꯅꯨꯃꯦ. ꯑꯩ ꯋꯥꯔꯤꯗꯣ ꯁꯦꯡꯅ ꯂꯤꯒꯦꯕ. ꯅꯪꯅ ꯑꯩꯉꯣꯟꯗ ಲಾꯏರꯕ ꯁꯦꯜ ꯄꯥꯏꯗꯕ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯛꯅꯕꯗꯨꯗ ಲಾꯏರꯕ ꯑꯗꯨꯝ ꯁꯥꯔꯒ ꯅꯪꯗꯣ ꯀꯣꯏꯈꯤꯕꯅꯦꯕ. ꯇꯝꯕꯨꯂꯩ ꯁꯥꯎꯔꯒ ꯌꯥꯔꯦ. ꯑꯩꯉꯣꯟꯗꯅꯦ ꯉꯁꯤꯗꯒꯤ ꯀꯩꯝꯇ ꯍꯥꯏꯔꯛꯀꯅꯨ. ꯅꯪꯒ ꯑꯩꯒꯅꯦ ꯉꯁꯤꯗꯒꯤ ꯂꯣꯏꯅꯔꯕꯅꯤ. ꯍꯩꯃꯥ, ꯃꯇꯥ ꯑꯃꯅꯤꯅꯦ. ꯅꯪ ꯅꯨꯄꯤꯅꯤꯀꯣ, ꯀꯤꯗꯕ ꯇꯧꯖꯅꯨ. ꯑꯗꯨꯒꯅꯦ ꯅꯪꯅ ꯂꯩꯔꯤꯁꯤꯁꯨ ꯑꯩꯒꯤ ꯌꯨꯝꯃꯛꯇꯗꯅꯤꯀꯣ. ꯇꯝꯕꯨꯂꯩ ꯃꯋꯥ ꯂꯧꯗꯦ. ꯐꯨꯅꯔꯁꯨ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯃꯈ꯭ꯋꯥꯡꯒ ꯑꯗꯨꯝ ꯃꯦꯠꯂꯒ ꯏꯁꯤꯁ, ꯅꯪꯒꯤꯁꯦ ꯅꯪꯒꯤ ꯅꯌꯨꯝꯅꯤ ꯀꯥꯏꯅ ꯐꯥꯎꯔꯤꯔꯣ? ꯍꯥ? ꯅꯪꯒꯤ ꯅꯌꯨꯝꯅꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯕ? ꯍꯥ? ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣꯕ? ꯑꯣ, ꯐꯔꯦ. ꯑꯗꯨꯛ ꯌꯥꯝꯅ ꯁꯛ ꯀꯛꯑꯗꯤꯅꯦ ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯃꯑꯣꯡꯗ ꯅꯪꯕꯨ ꯐꯪꯅꯅꯕ ꯍꯣꯠꯅꯕ ꯇꯥꯔꯦꯗꯅ. ꯈꯪꯅꯤꯗꯅ ꯍꯧꯖꯤꯛ ꯀꯅꯥꯅ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯇꯥꯔꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯕꯨꯂꯩꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯄꯥꯏꯔꯒ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯀꯟꯅ ꯆꯤꯡꯁꯤꯜꯂꯤ. ꯇꯝꯕꯨꯂꯩ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ? ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ. ꯑꯉꯥꯎꯕꯁꯤꯗꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ. ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯑꯉꯥꯎꯕꯅꯦ ꯍꯥꯏꯅꯤꯡꯉꯁꯨ ꯑꯗꯨꯝ ꯍꯥꯏꯖꯧ. ꯂꯧꯔꯗꯤ ꯂꯧꯔꯦ, ꯐꯥꯔꯗꯤ ꯐꯥꯔꯦ. ꯑꯩꯒꯤ ꯑꯣꯏꯔꯦ. ꯀꯩꯗꯧꯔꯒꯦ ꯑꯗꯨꯗ? ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯁꯈꯤꯕꯂꯥꯅ ꯉꯛꯅ ꯏꯕꯨꯡꯉꯣ, ꯀꯩꯅꯣ ꯅꯪꯅ ꯃꯤ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯇꯧꯔꯤꯗꯨꯕꯣ? ꯏꯃꯥ, ꯑꯍꯜ ꯂꯃꯟ ꯈꯔ ꯀꯧꯕꯤꯔꯨꯔꯣ. ꯅꯆꯥꯅꯨꯄꯥ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯉꯥꯛꯇꯨꯅ ꯅꯃꯧ ꯅꯨꯄꯤ ꯄꯨꯁꯜꯂꯛꯑꯕꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯅ ꯇꯝꯕꯨꯂꯩꯕꯨ ꯍꯦꯛꯇ ꯆꯤꯡꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ. ꯁꯈꯤꯕꯂꯥꯅ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯕꯣ? ꯖꯥꯠ ꯖꯥꯠꯅꯤꯅꯦꯍꯦ. ꯑꯃꯔꯣꯝꯗꯕꯨꯗꯤ ꯃꯁꯤꯅꯕꯨ ꯐꯔꯦꯗ. ꯃꯇꯝ ꯀꯨꯏꯅ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗꯕ ꯏꯆꯥꯅꯨꯄꯥꯁꯤ ꯏꯃꯧ ꯑꯃ ꯄꯨꯁꯜꯂꯛꯑꯕꯅꯤꯅ. ꯀꯥꯟꯅꯗꯦ. ꯏꯃꯧꯒꯤ ꯑꯋꯥꯠ ꯑꯄꯥꯗꯨꯝ ꯌꯦꯡꯕꯤꯔꯨꯈꯤꯒꯦꯗꯍꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯁꯈꯤꯕꯂꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯛꯍꯦꯟꯕ ꯑꯃꯗꯤ ꯇꯝꯕꯨꯂꯩ ꯑꯅꯤ ꯑꯗꯨ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯅꯥꯀꯜ ꯑꯅꯤꯔꯣꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯍꯥꯏꯕꯗꯤ ꯇꯝꯕꯨꯂꯩ ꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒ ꯁꯛꯍꯦꯟꯕ ꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯦꯞꯅꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯦꯞꯅꯔꯤꯕ ꯑꯐꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯛꯍꯦꯟꯕ ꯑꯃꯗꯤ ꯇꯝꯕꯨꯂꯩ ꯑꯅꯤꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯀꯣꯟꯅ ꯊꯪꯗꯗꯤ ꯁꯛꯍꯦꯟꯕ ꯑꯃꯗꯤ ꯇꯝꯕꯨꯂꯩ ꯂꯥꯏꯕꯛ ꯇꯤꯟꯅꯗꯨꯅ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ
ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫